Lingshin biriba khwaipum na makpu ahan ba maktada ikokno na khurumjari. Assalamu alaikum everyone. Bismillah. Ngasi English ngani tara mapalgi aroiba thachat December thagi tarik kungani thoi yaifaraba nomaizing numit asida iramdam Manipur gi Puwari da mayek la na iduna lehoragadaba thauram International Meitei Pangal Convention asibu mapung fahan binabagidamagta lingbirakliba ikaikumna jariba Chief Minister, respected dignitaries, Honorable MLA, amadi Lingshin biriba khwaipumna magpo ayhakna sinjalangjariba All Manipur Muslim Organizations Coordinating Committee AMMOCOC ki mahut sinjaraga taramnok jari ikoknona khurumjari. Ladies and gentlemen, respected dignitaries and invited guests, I, on behalf of All Manipur Muslim Organizations Coordinating Committee, would like to extend a very warm and hearty welcome on this very special and very important program, that is International Meitei Pangal Convention, that was started from yesterday, and today is the closing day of this convention. Maitra Bakta Chahi Tarit Kuntak Ngai Lanfa Oina Natraga Langai Duna Miramda Kunda Chada Nauda Kuling Kraba Musalman Ichininaw Singna Ipa Ipugi Mar Kongul Tirakpa Tauраmasida Chief Guest Tauramapu Amadi Guest of Honor Oina Lingshin Bigadaba Singh Amuktang Ahanbada Ming Oina Hangachari. Ngasigi Tauramgi Chief Guest Oina Lingshin Bigadoriba Ikaikumna Jariba Honorable Chief Minister of Manipur Shri Biren Singh. Anisubada ngasigi special guest oina Lingshin Bigadoriba Meidingu Leisemba Sanajaoba, the Maharaja of Manipur. Guest of honor oina Mathang Sidna Shri K. Robindra Singh, Honorable Deputy Speaker, Manipur Legislative Assembly, Shri L. Susindro Meitei, Honorable MLA Kurai Assembly Constituency and Chairman LDA, Shri O. Lukoy Singh, Honorable MLA Wangoy Assembly Constituency, Shri L. Rameshwar Meitei, Honorable MLA Kairao Assembly Constituency, Janab Muhammad Fazur Rahim, Honorable MLA Wabagai Assembly Constituency, Janab Atsab Uddin, Honorable MLA Jiribam Assembly Constituency, Mohatarma Bilkis Begum, Upojila Parisad, Kamalganj, Bangladesh, Mrs. Hasina Begum, Adyaksha Thawbal Jila Parisad, Janab Alhas Maulana Abdul Salam, Chairman, Manipur State Hajj Committee, Janab Muhammad Anwar Hussain, Chairman, Manipur State Minorities Commission, Janab Alhas Maulana Saeed Ahmad, President, Jamaat ul Ulema Hind Manipur, Muhammad Abdul Samad, Advisor, Bangladesh Manipuri Muslim Development Organization, Muhammad Abdul Mateen, President, Bangladesh Manipuri Muslim Education Trust, Dr. Abdul Khair Chaudhary, Assistant Professor, Assam University, Silchar, Feroism Nando Luwangcha, President AMMOCOC, Amukamai, President Jeliarang Union, Assam, Manipur, Nagaland, Kaimang Chongloi, President Kuki Inpi, Manipur, and last but not least, the President of today's function, SM Jalal, President, AMMOCOC. Ahan bada, ngasigi thoramgi President oina Lingshin Bigadoriba, SM Jalal, President AMMOCOC na stay sa hanalengkat piraktuna Lingshin Bigadoriba ikaikumna jariba mitunglen amadi atoyba mitunglen singbu taramna opina bagidamagta nalukna hangachari. First of all, I would like to request on stage respected President of today's function, SM Jalal, President All Manipur Muslim Organizations Coordinating Committee. Ngasigi Chief Guest oina Lingshin Bigadoriba ikaikumna jariba Shri Biren Singh, Honorable Chief Minister of Manipur. Mathangasin ngasigi special guest oina Lingshin Bigani haina tawbiramba ikaikumna jariba lamdamasigi iningthau Meidingu Leisemba Sanajaoba adubo ngasigi thauramasi yawba ngamaroi haidna aikoida written oiba kari haizabatare apology ma Leisemba Sanajaoba iningthaugi maiki dagi thambira I mayamgi mafamda amuktang ningsingjari.
I am very sorry to inform you that I am not in a position to attend your convention as my health is unwell due to cold and fever since last night. Inconvenience caused to you is highly regretted. Hope your convention a grand success. Ining thona mayamgi mafamda thambirakpa koigi apology tauzabagi warol amakhakni mayamna su soidana ngakpigani haina asa tauzari. Thank you so much. Matang dangasigi Guest of Honor oina Lengshin Bigadaba Singh Amuktang stage ta kausinjari ahanbada Sri K. Robindra Singh, Honorable Deputy Speaker, Manipur Legislative Assembly. Mathangda ikai kumna jariba Sri L. Susindro Meitei, Honorable MLA Kurai Assembly Constituency and Chairman LDA. Ikai kumna jariba Sri L. Sushildro Meitei, Honorable MLA Kurai Assembly Constituency and Chairman LDA. Mathangda ikai kumna jariba Sri O. Lukhoy Singh, Honorable MLA Wangoi Assembly Constituency. Mathangda ikai kumna jariba Sri L. Rameshwar Meitei, Honorable MLA Kairao Assembly Constituency. Mathangda Janab Muhammad Fazur Rahim, Honorable MLA Wabagai Assembly Constituency. Mathangda ikai kumna jariba Janab Asap Uddin, Honorable MLA Ziribam Assembly Constituency. Mathangda ikai kumna jaribi Mohatarma Bilkis Begum, Upojila Parisad Kamalganj, Bangladesh. Mathangda ikai kumna jaribi Mrs. Hasina Begum, Adhyaksha Thawbal Jila Parisad. Mathangda ikai kumna jariba Janab Alhaz Maulana Abdus Salam, Chairman Manipur State Hajj Committee. Mathangda ikai kumna jariba Janab Muhammad Anwar Hussain, Chairman Manipur State Minorities Commission. Mathangda ikai kumna jariba Janab Alhaz Maulana Said Ahmad, President Jamaat ul Ulema Hind Manipur. Mathangda ikai kumna jariba Muhammad Abdus Samad, Advisor Bangladesh Manipuri Muslim Development Organization. Mathangda ikai kumna jariba Muhammad Abdul Mateen, President Bangladesh Manipuri Muslim Education Trust. Mathangda ikai kumna jariba Dr. Abul Khair Chaudhary, Assistant Professor, Assam University, Silchar. Mathangda ikai kumna jariba Fairoizam Nando Luwangcha, President AMMOCOC. Mathangdana Amu Kamai, President Jeliarong Union, Assam, Manipur, Nagaland, amasung Khaimang Chongloi, President Kuki Inpi, Manipur. Aroy basina ngasigi thoramasigi President Thoramapu oina SM Jalal President AMMOCOC nasu fampamlang dalingshin binaba noluk na hangachari. Lingshin biriba ikai kumna jariba Oja Amu Kamai, President Jeliarong Union, Assam, Manipur and Nagaland. Okay. Ngakpigani hausi Lengsin Bikiba ikai kumna jariba Oja Khaimang Chongloi, President Kuki Inpi, Manipur. Amadi nga sige thoramgi President SM Jalal nasu fampamlang da Lengshin Bikraba matung. Ahanba sidi Lengshin Biriba daista fambiriba ikai kumna jariba Chief Minister, Chief Guest amadi nga sige thoramgi President
Ikai kumnazariba mitunglen singda aikoina chamna langzariba leng beach amadi buki kudol tamjaduna ikai kumnaba uchabagi tanja adu lauzari. Thagachari ngasigi lengsin biriba ikai kumnajariba mitunglen atoiba mitunglen amadi thauram mapuda aikoina chamna langzaba lengyan beach amadi buki khudol tamjakhraba matung thauram hawdok poina thauramgi opening kirat mayamgi mafamda thambina bagidamakta ngasigi guest of honor amoina lengshin biriba ikai kumnajariba janab alhas maulana said ahmed president jamaat ul ulema hind manipurda nolokna hangachari. أعوذ بالله من الشيطان الرجيم بسم الله الرحمن الرحيم يسبح لله ما في السماوات وما في الأرض الملك القدوس العزيز الحكيم وآخرين منهم لما يلحقوا بهم
وهو العزيز الحكيم ذلك فضل الله يؤتيه من يشاء والله ذو الفضل العظيم مثل الذين حملوا التوراة ثم لم يحملوها كمثل الحمار يحمل أسفارا بئس مثل القوم الذين كذبوا بآيات الله والله لا يهدي القوم الظالمين قل يا أيها الذين هادوا إن زعمتم أنكم أولياء من دون الناس فتمنوا الموت إن كنتم صادقين ولا يتمنونه أبدا بما قدمت أيديهم والله عليم بالظالمين قل إن الموت الذي تفرون منه فإنه ملاقيكم ثم تردون إلى عالم الغيب والشهادة فينبئكم بما كنتم تعملون صدق الله العظيم Thagachari Janab Alhas Maulana Said Ahmad. Mathang asina aikoina baton tawzarubada harau harau lingbirakpa ikai khumnajariba mithunglen amakhatang stage ta kokhachari ikai khumnajariba yumkhaibam Antas Khan social worker stage lengkhat piraknaba nolokna hangachari yumkhaibam Antas Khan social worker. Thagachari aikoina langzariba lengyand beichamadi buki kudol tamjaduna ikai khumnabagi tanja adusu lauzari. Thagachari Thoramgi makha chathajarak poina ngasigi thoramgi taramno okpagi warol thambinabagi damakta
Nolukna Hangachari, Wahidur Rahman, General Secretary, All Manipur Muslim Organizations Coordinating Committee, AMMOCOC. Assalamualaikum warahmatullahi wabarakatuh. Ngasi ingsok lising aniga taramapan December gitang kunithoi nomaijing numit yai faraba numit asida the All Manipur Muslim Organizations Coordinating Committee AMMOCOC na sinjalang jaduna City Convention ge hall asida numit nini chupna pangthoklak liba International Meitei Pangal Convention asigi aroiba numit asida Chief Guest ki phampham langdalin sin biriba Mingwaina Panjarabada, Sri N. Biren Singh, Honorable Chief Minister of Manipur, Bo Aina AMMOCOC ki Amadi Constituent Organization gi Meitei dagi taram na oksari. Loina na adungay sahi taret kung takpa 1819 dagi hauraga 1826 phawada thokhiba thaudok aduna Manipuri singna kawwa ngamlaroidaba thaudok aduda matam aduda pokhiba Manipur gi pangal singna Meitei ningthau singgi matung induna Tripura, Kasar, Bangladesh amadi atai mafam singda chenduna laikhiba sing adugi sadanawda sing adubu igi oiba tatna thanaba yadraba Manipuri aikhoigi senglaba mari ni haiduna AMMOCOC na khomjan tajan jaduna Manipur imaga aikhoiga lainariba mari adu Khangmin na bigi damakta pangthok liba convention asigi dais ki phampam langda lengsin biriba dais ki phampam langda president oina lengsin biriba ming oina pallabada Janab Muhammad SM Jalal President All Manipur Muslim Organizations Coordinating Committee AMMOCOC pusu taramna oksari loina na asigum laba yamna tangna chahi chani gi matungda ihan hana AMMOCOC na sinjariba International Meitei Convention asigi Guest of Honor gi phampham langda lengsin biriba mathang sitna Sri K. Robindra Singh Honorable Deputy Speaker Manipur Legislative Assembly Sri L. Susildro Meitei Honorable MLA Khurai AC Sri O. Lukhoi Singh Honorable MLA Wangoi AC Sri L. Rameswar Meitei Honorable MLA Kairao AC, Janab Muhammad Fazur Rahim, Honorable MLA Wabugai AC, Janab Asabuddin, Honorable MLA Jiribam AC, Muhatrama Bilkis Begum, Upozula Parishad, Kamalganj, Bangladesh, Mrs. Hasina Begum, Adhiksha, Thobal Jila Parishad, Janab Alhaz Maulana Abdus Salam, Chairman, Manipur State Hajj Committee, Janab Muhammad Anwar Hussain, Chairman, Manipur State Minority Commission, Janab Alhaz Maulana Said Ahmad, President Jamiatul Ulama in Manipur, Muhammad Abdus Samad, Advisor Bangladesh Manipuri Muslim Development Organization, Muhammad Abdul Matin, President Bangladesh Manipuri Muslim Education Trust, Dr. Abul Khair Chowdhury, Assistant Professor, Assam University, Silchar, Phairozam Nando Luwangsa, President AMMOCO, Amu Kamai, President Jelarong Union, Assam, Manipur, Nagaland, Khaimang Chongloi, President Kuki Inpi, Manipur, Amadi, Social Worker, Muhammad Antaz Yungkhaibam, Bu, Pundamakna Subsanjaraga, Taramna Oksari. Amasong, International Meitei Pangal Convention Asibu, Yauna Bagitamak Talak Piriba, Tongan Bab Furup, Singhi CSO leader Singh, religious leader Singh, intellectual Singh, research person Singh, research scholar Singh, bureaucrat Singh, students body leader Singh, Ahallaman, Ima Iben, Ichechan, Amadi, Ngasigi Tauram Asibo, Internet ki Khutangda, live telecast of Biriba, KhutSem ki crew member Singh, Amadi, print Amadi electronic media gi, Miyoi Singh, Pundamakpu, AMMOCOC na taram na okpaga loina na thagat pa phongdok saba ga loina na matanga sida aigi welcome address pibloijari. Thank you.
Thagachari Wahidur Rahman, General Secretary, AMMOCOC, Thoramgi, Taramnokpagi Warol Marik Chumna Thambirambagi Damakta, Hainingai Leitana Thagatpa Phongdokchari. Mathang asina Leibak Ningba Isai, Patriotic Song Kudul Tambina Bagi Damakta, Nolukna Kausinjari Muhammad Altaf Hussein Amasung Mahaki Kangbu. Hello, hello. Hello, hello. Hello, hello, check. Hello, hello, check. Ahanbada asigi sumlaba Meitei Pangal International Convention asigi daida lengsin biraba maruina iramda Manipur sigi Honorable Chief Minister amade tongan ba Kendra Singh Honorable MLA Singh aduga tongan ba civil organization sing leader Singh adugang sige sumlaba function asabu mapung phan biriba tongan ba khungang sing ni leng biriba ko invite sing aduga khogi kasigi social media gi koi snow sing aduga khogi print and electronic media gi snow sing no pu han muktada all Manipur Muslim art and cultural organization Thakpe Pongdusari. Manipur, hey Ima, Manipur, ay koi Ima. Amatay masani ay koi isil ina ay koi ima amatay machani ay koi isil ina ngaktani kanana Meitei kanana Pangal kanana naga kanana kuki kanana Meitei kanana Pangal kanana naga kanana kuki kina balaite
ꯑꯩꯈꯣꯏꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯈꯦꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ हे इमा मणिपुर हे इमा मणिपुर मरुका यंगथी नरीबा amaga amaga नुंसी नदीबा maruka नुंसी नदीबा amaga amaga yingthinariba isil inaw ay ko'y punsin nadiba amaga amaga lingjin manazadriba maruka nungsinadriba amaga amaga yingthinariba isil inaw ay ko'y punsin nadriba amaga amaga lingjin manazadriba हे इमा मणिपुर हे इमा मणिपुर सिंह न कोई ना पंसा बलम सीधा चिंगमी न कोई ना लैतें बलम सीधा सिंह न कोई ना पंसा बलम सीधा चिंगमी न कोई ना लैतें बलम सीधा लैरी बजाती आई खोई पुमनामा amaga amaga matimpang narasi सिंह न कोई ना पंसा बलम सीधा चिंगमी न कोई ना लैतें बलम सीधा लैरी बजाती ay खोई पुमनामा amaga amaga matimpang narasi igi marini ay खोई पुमनामा Sinaba kainaba yaroy kay daunong हे इमा मणिपुर हे इमा मणिपुर ima amatay machani ay ko'y isil inaw ngagtani ay ko'y ima amatay machani ay ko'y isil inaw ngagtani kanana Meitei kanana Pangal kanana nagaw kanana kuki kanana Meitei kanana Pangal kanana nagaw kanana kuki kinabalayte ay ko'y daima ay ko'y isil inaw ngagtani kinabalayte ay ko'y daima ay ko'y isil inaw ngagtani हे इमा मणिपुर हे इमा मणिपुर इमा 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 ima 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 wunong sibi ima 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 wupufabi ima 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 wunong sibi ima 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 wupufabi Thank you.
Thagachari Mohammad Altaf Hussein amasung mahaki kangbu thauram hawdokpa oina yamna nungsiba mayambu amato oina punsinbagi adugumlaba isai ama patriotic song ama khudol tambiramba haininga leitana thagatpa phongdokchari mathang asina ngasigi pangthokliba thauram asi karigidamakta pangthoklibano haibagi thauram asigi nunggi oiba warol thambinabagi damakta nolokna ningsingjari Mohammad Rais Ahmed President Manipur Muslim Online Forum amasung spokesperson All Manipur Muslim Organizations Coordinating Committee. Assalamu alaikum wa rahmatullahi wa barakatuhu. Good afternoon to all of you. Han mamaktada ngasigi dais the Lengsin Biriba Maruaina Honorable Chief Minister of Manipur Shri N. Biren Singh Amadi Guest of Honor gi Phampham Lang the Lengsin Biriba Honorable MLA Singh Deputy Speaker Singh Tongan ba distinguished guests Loinana international delegates Amadi national gi delegates Punamakpu All Manipur Muslim Organization Coordinating Committee gi Meitei dagi taram na okchari loina na ngasigi thauram masigi tasengna na aigi keynote address pidringai da tasengna na ngasigi asigum laba Manipur gi one of the finest place ni haina khalnariba city convention center gi access phangba amadi pitribi dagi pangal hairiba jati asi aikoi gi platform ama create taunana bagi hotnarakpada achauba idea ma create taubirakliba ngasigi aikoi pungnamak pulusing biriba Honorable Chief Minister Shri N. Biren bu tasengna na AMMOCOC amadi ngasigi tinbiriba miyam sina tasengna na thamoi sengna thagat po phongdokpagi wakhallonda miyam standing ovation ama lepkhatlaga amuktang pibinabagi damakta punamak pu thagatsari. Thank you so very much to Sir Shri N. Biren Singh for your contribution, everything, whatever you did for us, sir. Seriously, we are really privileged and honored. Come to the point. All Manipur Muslim Organizations Coordinating Committee, Miyamna, AMMOCOC, Haina Khangnaribo Organization, Ngasidagi, Sahi Kunithoigi, Mamangda, Masigi journey asi 1997 gi February gi thadagi haujarakhiba adugumba organization ni hairibo organization asi hek haurakpadagi ngasi phawbada Manipur gi Meitei Pangal singi oiba khonjel oina miyamna dum khanaduna lai haujiksu khalli tungdasu madugi voice ama create taunanaba pitribi gi thakta ikhoi angamba thakta academician, intellectuals, social workers, amadi tongan ba field laiba miyoising compile tauraga adugumba platform ama sagatsege haibagi manglanduni ngasi aikoi gi AMMOCOC ki ngasi last 22 years asida Manipur da OBC other backward classes Meitei Pangal kauba reservation ngasi de aikoi na 4% gi reservation ama enjoy tauribase adudasu saruk yarakhiba adugumba yamna key organization gi part ama laurakhiba adugumba organization ni loinana aikoi gi respected SM Jalal gi makhada aikoi na taujarkhiba thabuksing miyamda samlapna khanghanjarabada mantri pukri gi land acquisition gi matangda honorable CM ga matam gi pau faunaraga madu makha chathadana bai khoi matam gi adum haijaki loinana awa singi eviction gi matangda suai khoi gi oiba chapchaba voice adu thamki adu tanatana Manipur gi amukta thokhidriba honorable Chief Minister masamak yauna sarkar gi official amadi district ki Manipur da lairiba district tara tarukta madugi head of the district singdu punsillaga aikoi mob lynching aikoi leikidrabai naw ibungo Faruki matamda honorable CM gi makhada aikoi akan mamongda ngasidi India da sungthok thokidriba mongda aikoi sarkar gi official yauna matamdu da aikoi mob lynching gi mayok ta sapcha ba fireb aikoi lepsaki hairiba thauram maduda matam maduda aikoi
BBC faubagi aikoi correspondence in kauraga madugi documentary semna aikoi angam bathak ta aikoi pitribigi mai kasin ko ya yauna na voice adu aikoi hona jaki masita nate aikoi multi sectoral development program MSDP Haujikna Pradhan Mantri Jan Vikas Karyakram Hariba program PMJVK, one of the great opportunity to develop our infrastructures minority singi marwana minority ki community taruk to da Manipur da khwai gi hena masing yamba oiri bai khoi minority ki development sigi matang da aikoi na ngamjaba level da union Minister Mukhtar Abbas Naqvi amadi tongan bo official sing unaraga chapcha bai khoi minority concentrated oiba area sing da hairiba implement tawgadaba program sing do tawbiu chapcha na khoi se ta seng na we are very backward when it comes to like socio-economic and educational, each and every checkpoint sing to the Maduda solely high chapsa by Firep Tamjarum Masitanate, Nasi OBC Meitei Pangal reservation 4% Nasi Panganabu Hotnabada, flag bearer, Piral Pai Kiba, Adugum Baluchingba, Punamakna, Ikai Kumnariba, Marhum, Hanip Shahagi, Mamingda, AMMOCOC na Hanba. Aikoi Kuakta da football Manipur Pumbagi waina football tournament nama ani subana aikoi Yaripok ta leiba Singagi playground da pangthoki high river playground high river football asisu achauba aikoi integration gi part amani maramdi sana khona base Manipur da khwaidagi henna maming leiraga su aikoi gi kanglup se khidang shothana leibada high river platform ase India ge amadi Prithvi gi thak ta karam na satkadagi haibagi mangoina nai khoi gi sana khona bagi lamda su taujaki loinana SM Jalal gi lising makhada handaki sahi gi haurakpa aduaida Bangladesh ta mahaki team ma chalaga aikoi AMMOCOC ki team ma chalaga mafam duda pangal ngasidagi sahi chani gi mamangda sahi taret khuntak bana maram oiraga mafam sidagi thado ga chen khraba Manipur gi pangal punamaki oiba aikoi gi consolidated platform ma semak nanabagi idea ma aikoi create tawrak tuna ngasidi nakhoi gi mangda Prithvi gi aikoi gi Bangladesh tagi delegates taraga taruk aduga Assam dagi delegates nipan aduga Jiribam Hojipudi district tongan khre hana Imphal East oiramba Jiribam dagi delegates mari yauna pulapna delegates kunnipan Manipur gi angamba thakta aikoi security, fooding, lodging, hospitality, world class the PBB damak Honorable Chief Minister bu Amukka Suhanna from the core of my heart I really thank on behalf of AMMOCOC. Asigumba diaspora gi platform asi laklabanina aikoi na hojik yengadabasi aikoi ngarang dagi aikoi chatharakhiba chapter singi recommendations chapter singi ideas mayam singasi hojik aikoi compile taujare hairiba compile tauriba recommendation sing se khoi makha taba program ngasi gi program asida honorable CM gi mamang dai khoi pathok chegani hairiba recommendations mayam sing si kadai da kari karmaina tauba kari karm mong the technicalities amadi madugi implementation kamaina taugani haiba dai khoi mayak sengna khangan jagani loinana diaspora haibase asina aikoi gi Prithvi gi kachin ko yada laikhraba aikoi gi jati singsina lorok pa yaba thodang do ngasi Manipur hairiba jati ase chaukhot pada Manipur da lairiba maruwaina pangal Manipur da lairiba maruwaina Meitei ichilinau sing Manipur da lairiba chingmi sing mayam si pullap na chaukhot minabada diaspora na khoibu da ikoina humble request ama taujari matam du gi lamdam du da chaukhot thodang tauriba mayam sing do Manipur da replicate tawbiraga awang ba thaki Manipur ama Prithvi na recognize tawba yamna masing yamjadaba lamdu yamna santi level mafam ama ko henbada adom gi so chauba thodang lobi yu haina AMMOCOC ki mai ke dagi appeal ama su taujari. Most importantly, AMMOCOC feels that diaspora can play an important role in the economic development. This is no one can't deny. Kanagumam tana deny tawbayade maramdi India karmaina independence pangki Manipur su karmaina ikoi British singdagi independence pangki diaspora gi achauba role ma yauri maramdi mafam amada irang hauragadi mafam dudagi thaidoaga aikoi ngahaktang chathok chasin tawbase masi yam darkarni maramaduna nakhoina laikhibado nakhoidu aikoi gi advantage ni ena aikoi haijari loinana diaspora can also promote trade and foreign direct investment. Now it's called FDI.
then create businesses and spur entrepreneurship and transfer new knowledge and skills. This is very, very important. AMMOCOC strongly believe, strongly. So we are going to create a platform where everyone can enjoy life in this globalization, in this informatic era. So inshallah, AMMOCOC hopes that this first ever convention of Meitei Pangal shall set love, unity, diversity, compassion among all of us. Thank you so very much. Jazakallahu khair. Last but not the least, I again thank you so very much all the stakeholders, especially to Chief Minister of Manipur, Shri N. Biren Singh, for your everything, whatever you are providing for us. Thank you so very much. Thagachari Muhammad Rais Ahmad, President, Manipur Muslim Online Forum and Spokesperson AMMOCOC. Mathang asina thoram makha chathajarak poina thong haina mingthonba special magazine asi fongbinabagi damakta ahanbada magazine asigi editor ikai khumnazariba Dr. Rahizuddin Sekpu stage kausinjari. KhutSem Honorable Chief Minister Manipur Sri N. Biren Singh Loinana Ateti Mahaki Cabinet colleagues MLA Dice member Punamak Mapandagi Lengbirak Pamaruina Bangladesh Tagi Tripura Dagi Assam Dagi Myanmar Dagi Lengbirak Pasing KhutSem Putse Sahi Taret Kuntak Pada Meitei Singh Loinana Pangal Singh Lanjen Naki Assam Tripura Amadi Bangladesh da Karana Myanmar da Puki Haine Lanjen Naki Singh Lal Matungda Ayambana Hanaraki Karana Dumak Machoy Kunda Duna Lehowi Myanmar da Lakiba Pangal Singh Kangduk Pada Ware Adubu Assam Tripura Amadi Bangladesh ta Lairiba Singh City Ipa Ipugi Chatna Kanglot Lichat Chazat Pijet Zaksa Wangang Sangang Haujiksu Ngaktuna Lairi Yokatli Masi Sautok Zaningaini Musalman Ipa Singh Aduna Meitei Ningol Singh Panaraga Pokpa Aikoise Malem da ni Sudi Itop Topi Mutki dana Bohonaba Aikoi Punamaki Itaudangni Aikoigi culture na Aikoi Maselgi Marakta Amatta Oina Punduna Lakli Punkigani Langla si Jasin Handaba Yadabani Handak AMMOCOC to Sinduna International Convention Nama Paktok Ibasina Maria si Jasin Nabani Maram Sai Matang Sai Matam Sai Thiengu Thiengmalabani Hainavale Apun Bana Pangalni Masi Matam Suppa the Zumduna the Laki Zumkigani Leipamna Tamna Regashu Tamoiti Wakaldi Naxinataba Yadabani Wakalola Sidagi Tong Akanaba Sepongasi Putoksari Tong Asina Tamna Lenariba Pangal Singu Samnahangani Tong Asi Kankatna Bahona Tabayadabani Apikpa Ahing Badagi Hauraga Achoba Samu Pauba Lan Bada Tietana Bahona Batabani Tong Asi Hene kan kalaktuna tung the lakadaba sarol surol pauba mut naidana lehosanu tek fadaba thongadu oihosanu Hauzik thong mayamda ngahaki tungda kusinnagadori matamna tianman khibana ningthina sem sabagi tanja adu walhore henna phagatnabagi damak takpirakpa punamak harauna lausinjari maduna thonggi mapangal hapirabani haina laujari Wahaudok Oida Tong si Pongdok Sabagi Sering ni Wahaudok Sering
Khongjom lan famda pangal athaw sing asumna mingtholi Khongjom la loidi athawba khutleibam sagi lal heiba khutleibam sagai lal heiba khutlei sati khelana Khongjom turai thok tuda matau thang hei paunam sa brajavasi athawbaga thajet na konare pukningi warol paunare Hingne siraba mikha ponba ahing badai sine hinglagadaba ningtam na sidokpana jama heli khankare Irai baki damak thawai thabadi changna jannat phangbani mangakal malesto yekna machin theknage nongsak lalau laurakle kairel sajong tamlakle Poirai thanglon atangba khongpham humpu ma panda pairakle do khelana khutleibangi khelado thangi jagoi sa kredo hak thengnaba males kaya yandem tharak soi kredo angak bagi batawni kathok bagi lanfamni khongjom turel tu theirolna lihori do wariti adubu awabani nongdamba maikei khangda pairakhiba tarangdagi maruna pan khredo khelai thabakta pangal athauba khelado thabak iram phatuna pamel ujau tubagum hedu na he san credo iram na lamlen kanglei pak kheb chinggi chingkhongda khongjom turel torbanda nok na thawai kat credo asida sunate do ipam sagai pokkiba kairang soda mapari babu santrok athoba singa dewan khomyan chauba Pauna sangoi sana tung inna yekna lamba pabada nokna thawai katkiba Khetri ijat ngaklamba ijat tula athauba nangi natik na thauna tamlaredo naramdam khetri gauda Nanga lansat minakiba hinghauduna halakpa khetri khamba mapari moni amandar nayampa nanau ibungo hamon Nepali mejar oikiba naukon tomba athauba mitlu ira sinta Khongjom lan pham yauruba lilong lamdam pangal sing koya saha tumja tonjau yong khaibam phaira subedar sangai jamadar angau joi jatra pum namak ningba kaina halakhre kha sikna paudam lakhre ningam khidre ko he ima pokta pham mina yotling chan batare ko ningtam bagi numit na ta khrabada han batara bada lan pham dagi tamlare maroi manau singda mitlu ira sintha Konjel sing puknana Makak mayum ser saha Nong sagum songsin pauna sangoi sana maira balakta nangna saki thangi jagoi Adubu he athoba nangna tu ki laimai thak kakching palen lamkhai maktada leiron chanki nangi thawai yaudraba hakchang nangi kabar lai manai singda nanga khongbu oikiba kyam gai lamgi chauton pa Palabada khoido maktada British nongmai gulina hedo na he chalam laga nongyai itu phawba nongmai guli saina khangamda chatkhido ser saha tung inna Allah gi nakta jannati oina kairau makting lamdam gi khema ifam alipa sega dagi guli satngamda ihing na hingsana kaya da wana halakhiba Irong taba pangal khamba silsar lanmi panarui thauna fana soknaki kon sali lalup singba pingang setpa ifam nongmai gulina paledo mapari bungo azizur rahman sagol lanmi makok sing khongjom khebalan phamda yekna lamba paringai tamlaredo sagol lan pau sen bana apok pa kon sali lalup singba awa saitheng phangle tabada ahoina dum thauna hak kredo apok pagi laman khumlam ge khan akan balamba pa kare pauna sangoi sana tung inna kai khu macha haji sanaula tu khrabadalan phamda thang duna purakhi marup mapija singna maramdam kai khu tamna khu kang da sangkhiba nongmai kuli aduna punsi chup soinai hanki haji sanaula Sana konungi karam pangba thongakpa lilong lamdamgi Yusuf Ali pokmin naba mayamba ser sahana palil lai manai lam khai maktada yekna lamba param laga nokna thawai kat khitabada thangat li duwa Allah gi mafamda koya saha tonjau
angau lamboi habildar Tolendo Subedar Buya Mayumgi, Paira Zamadar Tongkong Mayumgi, Sangai Subedar Makak Mayumgi, Abdul Karim Hauribigi, Singa Melai Singa Mayumgi, Sanga Yumpam Lamlin Atoba, Paunam Sagai Madau Sanajakiba, Asgar Ali Pundre Mayum. Jerapur Mamang Lekaigi, Rupo Mia Aribam, Yairipok Meitei Pangal Atoba Singh, Rahmatullah O Lauba, Nong Sai Mayum Uno, Yairipok Tulial Lamdamgi, Kulakpam Sagai Haji Abungton, Makak Mayumgi Angoba Sadhu, Nimba Kaina Halaki, Yusuf Ali Kena, Wakal Laina Ngauki, Tamui Laiman Uiki, Machu Taretki Pakang Bapapal Singh Krabada, Union Zek Namahut Sin Krabada. Karidi upai lady, Tamoy the Kutum Suzaba Natana Meitei Nong Sati Kendrazit Koireng Bupan Abohotnabada, Bomb Top Capsin Ki Sana Kono Maral Lizadra Tawai Kaya, Hing Tatna Kikangu Takta, Nupi Angang Kakta Ining Tau Kulsandragi Manai Atanba. Tikendrajit gidi sana maruploi sana konungi diwan account officer pangal dasu sardar losili haibagi damak tikendrajit pu hata minu thongda leiba musalman dasu gi sangai langoi sansin ki british sifai singna tikendrajit ki laifum haidokte haibagi damak su ki laibak ta nomai bat na kayara khanna net ki thabak ta khongu but na hanjin ihing na hing sathi dasu gi hakjang Yangam Drabada Pop Pantogi Mato Kapsaki Mamom Anina O Kongna Go Lui British Sifai Kong Adupu Piraki Paukum Nong Megulina Pawai Yau Draba Pangal Dasugi Haksang Kaktaki Matup Kaya Tokna Pure Romba Konang Kongdagi Hona Hondoki Matang Mapam Kayada Matup Pangal Dasu Angak Pagi Matoni Yang Hidrab Mihati Adungai ining thau surchandra sana haktak mana oina pibi khiba musalman dasugi inkhol mana inkhol mingthon jaba kana dabu sinarambage thaubal mojing da pibi ramba dasu lokon minthon ba laihore do maming ta oina pumnamak thawaina pontha oi khrabada ima leibak iramdam kidamak He Pangal Athobalan mi sing Nakoi de Seng Balabak Ning Bani Ngalu Matam Supad Drub Taragum Nung Tilgi Korogum Numidangi Sajikum Ning Sing Bidrabasung Sigi Mirolna Lukrabasu Akaubagi Irol Nungda Tagachari Hauzik Ikai Kumnazariba Manipurgi Chief Minister Sri N. Biren Thong Si release to begin. Banyak terlalu. Asam das video, asam nakan, asam nakan tapi deh, rais asam. Thagachari, ngasige kuina thamzari bathoram, the release of a special edition of Thong magazine so ngasige lengshin biriba ikai kumna jariba chief guest of honor amadi President Singh na
mapung phana pangthokpikraba matung, would like to request once again respected Sir Dr. Rahizuddin Seg to give recommendations of the pre-convention colloquium that was held yesterday. Pangthok Zariba, All Manipur Muslim Organizations Coordinating Committee, AMMOCOC na Sinjariba, International Meitei Pangal Convention ngasi December kitang kunithoy English ngani sumna taramapan, Imphal Mayol Makta Leiriba, Itihasik Oraba City Convention Center, Manipur. Masigi mangoy na ngarang December kitang kunmathoy da akoy pre-convention colloquium Pangthok Zaki. Bangladesh chapter, Assam chapter, Tripura chapter, Manipur chapter, Haidana chapter kaya thok na Pangthok Zaki ba, madugi aikogi brainstorming sessions haizabatai, madugi discussion atudaida aikoina warep khadadang ngasi Honorable Chief Minister Manipur lengbirak pasidida pisanjana na bagi damakta recommendation khadadang akoina lokhatsai masi English na ijabani kona masi draft amani akoi Honorable Chief Minister da kona pisanjana na bahona jari ahan bada akoi Bangladesh chapter gi khanan nerpa matamda maru oina Bangladesh tagi lengbirakpa ikai khumna jariba Professor Martin Mahagasi akoi gi hanagi principal college su wirambani hana 2017 da Sangai Festival da Honorable Chief Minister simakna ekoi invitation tobi bedagi makoi delegation lengbirak mani hairiba matam duda 2017 da moina so hana representation ama pisan biram le haidana takpi masi wafam de ekoi joina khunda dana leikriba Meitei Pangal da natana Meitei Singh su yauna Bangladesh da leriba Meitei Singh Pangal Singh Assam da leriba Meitei Pangal Singh Tripura da leriba Meitei Pangal Singh Myanmar da leriba Meitei Pangal Singh makoi sing asi akoi imari sing asi makoi sing hata na akoi Manipur si de lakning ba Manipur si laksaraga moida nungai zaba masi laklaga akoi ge kano da Islam da harga akoi Pangal akoi ge Musalman sing na Arab sat Makkah da sat pase akoi ge di yamna kai haitare yam nungai zaba mani haijari ba dugumna moigi damakta so akoi Imphal da lakpasi yam pamjei akoi ge Imphal ge mi singa Manipur ge mi singa wa tanaba khanaba zakotharangi lamda ngata unaba lon phaunaba masi yam pamjaba aduna maram orga toina lakpa matamda leifam gi damakta akoi Delhi da akoi ge Manipur House ade Guwahati da leriba kholiba asigumna Meitei Pangal Singh su akoi guest house amakhak sabiyu haidana haijaba adugumba wafam amakhakni masi reminder oina ngarang sakoina resolution sama laujabani Honorable Chief Minister mafamda ani subada akoi educational socio-cultural and economical exchange program si ngata akoi organize to basi darkar oire haibasi ngarang khanakhiba akoi ge chapter sing adudaida loinamak na phongdok na khiba wafamni amato ina yanarba wafamni aduna maram oiraga akoi ge lari aisu gi lamda arege samaj gi lamda sel thum gi lamda chakhonabagi damakta akoi kari tau yage akoi gi leifam du daida haibasi khananabagi damakta yamdrabada chahi magi manungda mukting tangdi sigumba convention se Meitei gi su yauna Meitei Pangal gi su yauna punna sinminaba masi state level da state ki thakta sinbinabagi damakta Honorable Chief Minister Manipur na midyan chambi ba yabra haibasi mani suba akoi ge warepne ahum subada akoi Manipur gi leiriba Meitei Pangal gi handloom amadi handicraft ki art and craft ki sigumba fajakraba rich cultural heritage haizabatai Pangal Singh su hauji mutke hana tawrabani adu mutba yadri hairaga kharana adum cultural activists sing adum masi promote tawraga thamjabani ana hana gi leiramba dolai fi na chingba khoi gi matamda sinaramba luhongba gi firol leiriba mayam si yauna handloom and handicrafts se khoi Pangal nupi sing si su handloom handicrafts de yamna experience leiraba ngatani akoi swade mut kharaga su Bangladesh da di adum hoji su leiri Tripura da su dum leiri nupi sin khong namba Bangladesh de lembirapa akoi gi Madam Bilkis su hoji Meitei gi paning mapa naiba aduga morang fizal chanba khudai adum loina lengbirak bani akoi swade ukhidraba masi chakhotna bagi damakta akoi special consideration for promotion of textile, handloom, handicraft for the Meitei and the Pangal communities of Assam, Bangladesh, Tripura, and Myanmar.
ꯃꯈꯣꯏꯗ ꯂꯩꯔꯤꯕꯁꯤꯡꯗ ꯁ꯭ꯄꯦꯁꯦꯜ ꯄꯦꯀꯦꯖ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃꯈꯛ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯁꯦ ꯆꯥꯎꯈꯠꯅꯕꯒꯤꯗ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯀꯔꯤ ꯀꯔꯥ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯆꯥꯎꯈꯠꯅꯕ ꯄꯣꯂꯤꯁꯤ ꯑꯃꯈꯛ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯁꯤ ꯍꯥꯏꯗꯅ ꯉꯔꯥꯡꯁꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯕꯅꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ aduga mari suba si ekoi madrasa education si school level fawda hauji si religious education ga islamic education ga jana education ga si tokai taraga isinga thawga tinaba yadaba gumna tawse masi yaraga di punsun naba asolom da haitare angang sing si morally components su yahon ba discipline thaksi khasi su na henna bi damak religious ki components su yahon laga school level fawus da madrasa modernization ki policy se masi khaitang kharga henna hauji yam phajana meeting changbiri honorable chief minister manipur na hona bidna khos da madrasa modernization si yam phajana tawri adu masdagi henna special care amsu khoi lobi yu haidana specially ekoi honorable chief minister ki mafam da hangat jabani manga subada ekoi yam lemjaningai tamjaningai oiba wa fam mana ekoi bangladesh tagi lengbirak pa bangladesh chapter da moina bangladesh ki Meitei Pangal ki leiriba socio economic amadi education status yam phajana survey to bi gare ngarang report ama puthopi bedo statistical report sidai da even ekoi mama kenogi kare alimudin gi awangom da paiba sangoi du bhau yauna haibire adagi aduga ekoi Sayyid Ahmad ki kanogi zara helabo huidu bhauna yaukre moisida each and every individual si moisida yam phajana detailed statistics ama bb haina khali madu tawegi budi missing yam da bagi oibasu yaiko adumakpu yamna detail oiba statistics ama bb ba sigumna Assam gi su akoi Dr. Abul Khair Chaudhary na Professor Assam University ki mani yam phajana bb khare ka sarjila gi do adubu khara chithai khothai haidara dum akoi ki pau phomna habuda da gi haitare sajabam gi kangbu na complaint lakpa dagi thawal mayum gi kangbu na complaint lakpa sum yawi mado akoi masigi thong sidai da pau phawna daba amadagi keno du mathaki saruk khara portion khara miss to hobani madu soidram ki akoi hapsin jana bhona jari sajabam ga maru oina thawal mayum ga asmai to dana moigi especially moigi sagai gi aduga lai sugi am phajana detail da pibi khare amorom da hairugadi akoi education standard si Meitei Pangal singi oinadi Manipur dagi bu henna Bangladesh am phabra haina khalli Assam go yengna badasu aduna moi asigumna akoi Manipur gi su status sigi su akoi educational socio economic social status aduga kari haitare kanogi cultural status masiga mari lena ba survey sima to biraga masigi statistics amma khak sarkar gi maikai degi haja batai initiate to biraga organization gi kari kara gi na tabada honorable cm na puning kitang sang biraga Manipur da leriba Meitei Pangal sing sigi su detailist akoi gi survey to biraga madugi statistical report to the yumbam oraga kanana scheme piba yari ba kanana pida bi yari ba haibana singba mayam do welfare scheme mayam leriba se implement to bodu nungai na bagi tamakta survey am tang to biraga statistical report sum tang puthopi na ba sarkar gi maikai degi puning sang bi na ba hona si haidana hangatabani honorable cm from da taruk subada ekoi kaino si 4% reservation hojik leibasi thabak changbaga aduga professional course sing da MBBS engineering gumba tamma matam da yam batawi adu general education tamma matam da di masigi 4% reservation si extend tawde adu honorable cm da hanasu mamang da so haije keba kayam lere ampwa gi convention si gumba ma da so khoi honorable cm da representation so dum pisan jaki bani ngasi so muk na honuna hariba reservation si thabak changba amadi professional course da mingchan badanatana general education da su college sing da university sing da mingchan ba matam da extension to biragadi hena nungai gani hena thagat sagani haiba wafam simasu honorable cm da thamjari aroibada taret suba recommendation asidaida kanogi maruina Assam chapter gi kangbu gini masimati Assam chapter gi delegate sing na issue makak pukhalakpani haribi issue se ate ke sunate akogi makoida punna chawrakna kari haitare kagi yumnak asi 64 yumnak si leibasi manung da 59 amadi nong samai puyada mention tore kharana dum kona in due course of time da koi recognition tore tawdaba ahum khak yauri haina takpi ahum masi lungai haiba ma huirem haiba maga phungnai haiba maga huirem si akoi meitei de dum lei ko sagai si akoi laikhidraba ikai kumnajariba Manipuri sanaiba comedian ama oibiramba artist huirem mangle moisu huirem niko adu Meitei ningon huirem loru budi oibra oidabra haiba du thidok piraga sigi sagai ahum basimagi
recognition je hoju bogji pibi da ba aduna maram orga NRC torpa kolapa matam da moy origin se karai no ga haibisida khudong sa da ba khara dum mai ona ba asina maram orga makhoi gi asima su sagai si ining thau Leisemba Sanajaoba ngasi yaubiragadi ining thauna pibigedobni haiba masu tajai akangai sina takpi matamda sagai sidi honorable chief minister na sagai pibading amde ado ning thauna pibigedobni haibna ning thau yaubiraktre masi yaubiraktra su akoi kona submission tawjaba matamda akoi mention tawjage haina haijari loina na atai atopa khogi handaki ILPS system se koi Manipur da lakre honorable CM amadi magi cabinet ka diksina kanna hona bidna akoi state da inland permit system se chanare akoi nungaina lere kaisu wadre atai state singda wana raga so khoi di wadre nong nok tana nuai leinare asidai sumaina Meitei Pangal singna inline permit system sanar matung da khoi am protection pibi ri ba nuai na momon nok tana leiba asigumna Assam gi Meitei Pangal amadi Meitei Singh asisu nuai na momon nok tana leiba yana na ba policy ama sembi ba rules kumba ma happy ba yabra adu su khanabiu haiba wafam adu ni ngarang ga Assam chatta habi ri bese wafam sing se haija ba galuna na thagachari thank you Thagachari ikai kumnazariba Dr. Rahizuddin Sheikh ngarang pangthokkiba international colloquium adugi matangda sumari chumna ozana pumnamaki oina samlapna summary oina thambiramba haninga leitana thagatpa phongdokchari mathang asina thoramgi makha chathajarak poina aikoina yamna chamna langjaba amadi it's a token of remembrance and gratitude for your kind presence here in Imphal, Manipur. Aduna ahanbada Bangladesh gi lengbirakliba ichininaw Assam dagi mayam asi aikoina chamna langjariba leng kama khudol tamjaduna amadi memento ma khudol tamjaduna ikai khumnaba uchebagi tanja adu luxury ngasi gi thoramgi lengshin biriba chief guest Honorable Chief Minister of Manipur na ahanbada kaukachariba miyoi kharada aikoina langjariba memento amadi lengyan khudol tambiduna ikai khumnaba uchebagi damakta nolokna hangachari ahanbada kausinjari Muhammad Abdul Mateen, Convener Manipur Muslim Community of Bangladesh and President Bangladesh Manipuri Muslim Education Trust. Would like to request respected Muhammad Abdul Mateen, Convener Manipuri Muslim Community of Bangladesh and President Bangladesh Manipuri Muslim Education Trust. Would like to apologize. Akoi memento se asuki matik yamba hai batari akoina laiba delegate sing sida piga da amadi delegate sing sina akoi gi chief minister amadi special guest sing sida piga da base kitang akoi gi confusion le ho hai batari so sorry. First of all, we are honoring respected Muhammad Abdul Mateen, Convener Manipur Muslim Community of Bangladesh and President Bangladesh Manipuri Muslim Education Trust. Thank you so much. Now I would like to request Dr. Muhammad Qayyumuddin,
Advisor Bangladesh Manipuri Muslim Education Trust, and President Molvi Abdus Subhand Gano Pathagar. Dr. Mohammed Kaimuddin, Advisor Bangladesh Manipuri Muslim Education Trust, and President Molvi Abdus Subhangano Pathagar. Next, we'd like to request Mohammed Abdus Samad, Advisor Bangladesh Manipuri Muslim Development Organization and writer Manipuri Musalmandar Iti Brito. Next, we'd like to request Muhammad Amzat Ali, Advisor Bangladesh Manipuri Muslim Development Organization and Vice President Bangladesh Manipuri Muslim Education Trust, Muhammad Amzat Ali. Would like to request next Muhammad Anwar Hossain Babu, General Secretary Manipuri Muslim Samaj Kalyan Parisad and President School Managing Committee, Tetagaon Rasid Uddin High School. Would like to request once again Muhammad Anwar Hossain Babu. Would like to request next is Muhammad Khurshid Ali, President Manipuri Muslim Teachers Forum and President Manipuri Muslim Samaj Kalyan Parisad. Would like to request Muhammad Sahabuddin, General Secretary, Manipuri Muslim Teachers Forum and Senior Assistant Teacher, Aliamzad Government Girls High School. Next, would like to request Mohammed Sajjadul Haq, Member Secretary, Manipuri Muslim Community of Bangladesh and General Secretary, Bangladesh Manipuri Muslim Development Organization. Respected Mohammed Sajjadul Haq. Thank you so much. Ngasigi Chief Guest po haningali tana thagatpa fongdokchari. Mathang asina ngasigi thauramgi Guest of Honor amoyna lengshin biriba ikai kumnazariba Shri K. Robindra Singh, Honorable Deputy Speaker, Manipur Legislative Assembly na makataba momento kusinaduna ikai kumnab utpinabagidamakta noluk na hangachari. And would like to request Muhammad Kamaluddin, Organizing Secretary, Bangladesh Manipuri Muslim Education Trust and Assistant Member Secretary, Manipuri Muslim Community of Bangladesh, Muhammad Kamaluddin. Next, would like to request Muhammad Sahajuddin, General Secretary, Bangladesh Manipuri Muslim Education Trust and Treasurer, Manipuri Muslim Community of Bangladesh. Next, would like to request Abdul Qayyum, General Secretary, Adampur Badminton Players Association and Sports Organizer. Abdul Qayyum, respected General Secretary, Adampur Badminton Players Association and Sports Organizer. Next, would like to request Muhammad Fazlul Haq, Social Worker and Entrepreneur. Muhammad Fazlul Haq, Social Worker and Entrepreneur. Next, would like to request Humayun Reza, Literature and Cultural Secretary, Bangladesh Manipuri Muslim Education Trust and Editor, Thong. Humayun Reza, Literature and Cultural Secretary, Bangladesh Manipuri Muslim Education Trust and Editor, Thong. And would like to request respected Muhtarma Bilkis Begum, Vice Chairman, Kamalganj Upazila Parisad. Muhtarma Bilkis Begum, Vice Chairman, Kamalganj Upazila Parisad. And would like to request Nurul Islam,
Professor Nurul Islam, former Principal Saifur Rahman College, Maulvi Bazar, Bangladesh. And we are honoring Mohatarma Bilkis Begum with a replica of the Kangla Fort. Thank you so much. Next is Nurul Islam, Professor, former Principal Saifur Rahman College, Maulvi Bazar, Bangladesh. Thank you so much. And next is Muhammad Rizaul Karim, PA2 Additional Deputy Commissioner General, Office of the Deputy Commissioner, Maulvi Bazar, District, Bangladesh. Muhammad Rizaul Karim. Thagachari. Mathang asina ngasigi guest of honor mo inelection biriba ikai kumnajariba Honorable MLA Kurai Assembly Constituency, Sri L. Susildro, Meitei da Makataba, Memento, Pibiduna ikai kumnabut pinabagida magta, noluk na hangachari. Yes. Ahan bada Kausinjari from Kasar, Assam, Dr. Abul Khair Chowdhury, Assistant, Professor SR College, Kasar, Assam. Dr. Abul Khair Chowdhury, Assistant Professor, SR College, Kasar, Assam. Next, we'd like to request Ahmed Hussain Qazi, Organizing Secretary, AMMY. Ahmed Hussain Qazi, Organizing Secretary, AMMY. Mathangda Chaudhuri Wahidul. Chaudhuri Wahidul. Next, we'd like to request Jabir Ahmed Chaudhuri. Next, Jubair Ahmed. And next, Salim Nongzai. And next is Ajad Hussain Chaudhuri. And last but not the least, Saukat Ali Chaudhuri. We have Ahmed Hussain Qazi, Organizing Secretary, AMMY, Chaudhuri Wahidul, Javir Ahmed Chaudhuri, Jubair Ahmed, Salim Nongzai, Azhar Hussain Chaudhuri, and Saukat Ali Chaudhuri. Thagachari. Mathang asina ngasigi guest of honor amoy nelection biriba ikai kumnajariba Honorable MLA Wangwa Assembly Constituency ikai kumnajariba Sri Olukoi Singda makhataba memento pibinabagida magta noluk na hangachari. Amasung Kausinjari Jiribam Manipur dagi Rizaul Karim, Badain Khan, Razia Sultana, Rasida Begum. Would like to request on stage respected Rizaul Karim, Badain Khan, Razia Sultana, and Rasida Begum. Would like to request everyone, please share with us a big round of applause for all the delegates from Bangladesh, Kasar, Jiribam. Thank you so much.
Mathang asina Bangladesh tagi lengbirakliba aikogi ikai khumnazariba delegate singnasu aikogi chief minister amadi AMMOCOC ki association asida makoina ngamzaba khara katang khudol tamjege haina takpirakpagi matungina would like to request first of all Khurshid Ali na crest ama haizabatare as a token of honor and acknowledgement would like to present to the Honorable Chief Minister of Manipur, Shri N. Biren Singh. Respected Khurshid Ali is presenting a crest as a token of honor and acknowledgement to our Honorable Chief Minister of Manipur. Yeah, ladies and gentlemen, a big round of applause. And next, would like to request Kamaluddin. Respected Kamaluddin is also presenting a crest to the president of today's function, SM Zalal. Thank you so much. Mathang asina Bangladesh tagi pubirak pa haizabatari mafamdugi iyong da sajaba lengyan khudol tambina bagi damakta ahan bada kausinjari Amzad Ali amasung Sahabuddin. Mathang sitna Amzad Ali amasung Sahabuddin na lengshin biriba ikai kumnazariba respected dignitary sing da mathang leng khudol tambina bagi damakta nolok na hangatjari. Ngasigi thoramgi guest of honor amoina lingshin biriba ikai khumnazariba Khaimang Chongloi President Kuki Inpi Manipurna thoramga mari lenana wahai khara tentakna fongdokpina bagi damakta nolokna hagachari. Would like to request respected Khaimang Chongloi President Kuki Inpi Manipur to say few words regarding today's function.
ngasi tang kunithoi December 2019 ngasi gi program International Meitei Pangal Convention sigumba yam important historic day ama oiriba sigi tho program sida chief guest oina lengsin biraba khoigi honorable chief minister pu N Biren Singh aduga ngasigi president oina AMMOCOC ki egi marup SM Jalar aduga guest of honor oina lengsin biraba khoigi elected MLA Singh aduga phurup tongan gi leader Singh lengsin biriba ahanaman aduga mafam khuding khoyadagi lagliba marup mapang loi namakpu ahan bada nolup na thagat jari ngasi sigumba All Manipur Muslim Coordinating Committee na sille herega internationally convention ama pangthokpa haibasida ekhoi Manipur da tariba Kuki community apex body oina Kuki in P Manipur invite tawbasida sigumba yam history day ama oibagi maram oina khoisu yam harauna aduga yam nungaina si program sida lakpani haise ahan bada thamni ngai adubu ngasi si ekhoi Manipur da ngasai patriotic song da su marik chumna sakpire community tongan taba lam Manipur sida thoidog hendo na major community da Meitei Pangal Ching da tariba Kuki aduga Naga major community singsi Manipur da peaceful coexistence mamang chahi since time immemorial dagi panminarakpa aduga hujik aduga lakhi gadaba chahi sida ekhoi panminabanina sida ekhoi community amase adum support oi towe herega sigumba nungsi chanana peaceful coexistence si ekhoi dorkar le haisi hainingi aduna ekhoi kukin P Manipur si thoidok hendok na political stand ahum le number 1 the non communal social body ne aduga peaceful coexistence ahum subada justice for all aduna ekhoi panminari ba community Meitei Pangal Kuki aduga Naga phurik loi namaksi achumba justice for all ekhoi pom namaki ekhoi ngasi chief guest oina lengsin biraba ekhoi gi government head oiba ekhoi chief minister nasu Manipur manungda Kanglup ama nungsi chanana panmin nagadaba lemin nagadaba chamin nagadaba tawmin nagadaba sigi policy mayam si ekhoi magi program aduga magi government initiative si ekhoi loi namak khangba pot ni aduna ekhoi community loi namak si kanglum ama hit naba adu ada haida bibida
peaceful coexistence oina panminne heraga non communal ekhoi amatani ima ama Manipur amatani haibasi sigi message akoina kuki puri oina ngasi tiliba all Muslim community coming from maybe from Bangladesh, Burma, or Myanmar, or Sri Lanka, or some part of India. Loy na magpo. Ako'y nung si chanana panmin na ba si yam dorkale. Ako'y nga si puli ba sida. Ako'y kuki purit community su yawi hayda ay. Mahut sila galag pani hay si wapam tamlaga ay loy sila. Thank you very much. Thagachari ikai kumnazariba Khaimang Chongloi President Kuki Inpi Manipur Mathang asina ikai kumnazariba Fairoism Nando Luwangcha President Amukona Thoromga mari lenena wahai khara tentak na phongdok pinabagi damakta noluk na hangachari Ahan bamaktada ngasi December ke tang kunithoy International Meitei Pangal Convention gi nini suba madi aroiba numit asida akoi gi chief guest oina lingchin biriba ikai khumna jariba Manipur gi chief minister akoi Shri N Biren Singh bo ha mamak dai kok nona khurum jawgal werena ngasi gi thorum masigi guest of honor oina lingchin biriba sing busu ai amamam da oina hajadra su pulup oina I kok nona khurum jawgal werena ikai khumna jari adugi iroina na ngasi gi sigumba yamna maru eba thoram masida saruk yabiriba iramdam Manipur gi amadi mapalam gi tongan tongan phum sing gi lingbirak bai si naw ipa itol imai bel khwai pun mapusu aihakna All Manipur United Clubs Organization asambada amuko gi mahut chinjaraga ikok non khorum jabgal wenana asiguma convention asida yawbi bagi harauk te yamba nungaiba amadi nungsi jabadu ai phongtok jari tasengna ekhoi yam wangang le su yam bodum na yam chang na ngang jaroi tentang na dum thamjaram ge International Meitei Pangal Convention akoi All Manipur Muslim Organizations Coordinating Committee na sinbiraga pangthok piriba se yamna tangai phadawa yamna maru oiba matang amani haina akoi logjaraga Manipur da lisang sitna integrity gi thabak tawjaragliba amukona masi tangai phadana yawdaba yadeba amani khanjaduna dum lakchaki adubu tan chanana AMMOCOC aikhoida invite bibirabagi damakta I can't but thanks those organizing committee for inviting me to participate in this function ko sima khoi hajiningi adubu iroina aikhoina hojik Meitei Pangal gi wafam mama masigi itihas ma nainarakpa matamda aikhoigi historical findings records accounts sing asi ayambana akoi ining tho khagem bagi matamda yumpham moiraga nainaba hongnare aduga nakal lamadana akoi gi Manipur gi history an amasu oriba oja N Birejandrana mana iramba yeksalai hauruklon puwari gi miyengdegi haiba laik adudadi akoi gi pangan singsi 13th century adaidagi Manipur da lakhibagi wafam mama miyeng ama mana ulami masina langjil lama pibirabina hiram sida khari hena nenebiriba isi nauk sing historian sing asu akhanna mamiyeng thamaga nenebiba kana kane khalle aduga amana nemi khani gi mamangda Manipur yam kanna ngangne giba panghan haiba wafam wahi si mamangda Meitei haiba wahi si hapoi dabani haiba gi yam se na bam khag yam kanna akhoi gi social media viral wede yam kan ngang naki panghan Meitei Pangal haiba wahi si karamba matamdagi kari karamba thokdokdagi hai khibano haibadu chap chaba maktudi akoi khangba ngamjadri mayam si thinari adubo aina sum thengnajab nainajabada aisu sahi 10 muk kalamni samoina Shanghai Express ki kalamni soina lejarak sum khragak sum yingjagi ba thengnagi ba dadi akoi Meitei Pangal namba wahi se akoi Chandragiti gi matamdugi political agel wekiba British masa Robert Brown na iba magi lairik akoi statistical account of the
native state of Manipur and the hill territory under its rule. Haiba like to 1873. Lisingamaga Chanipan from Drom the Fumuni. Hariba Lari Aduda Musman or Meitei Pangal Haiba Wahayama Machina Bahore. That means Mana Madugi Meitei Pangal Haiba Wahayadu season Ramina. Have the British Mazapol the season Ramina. Madugi Mamang that Meitei Pangal Haiba Wahay say, Lady Habasima de hygienic. Aduna Koi Pangan Mang the Meitei Habada, Lali Sumi Habi Wafum doi Makatana. Masada argument on the buggy can not be an hygienic. Adukana Makarnadi. Koi Pangan Mang the Meitei Habaji, he couldn't Kutasiman with Tarak when Jiman da had the Kari Makar the people Mamada, Hapsan Bagiwa when a Haiba mother emotion Sagat Bado, Madu I swice the Korean study the Honjani Haiba from Jamatamzini. The same like Koina Meitei Pangangi Shum Kongul Lirba, Itiaski Kongul Lirba, Koi record Mayam Tirba Madam the Equina, Lady Historical Findings Records, Fakes Mayam, the account Mayam Sikak to the meeting Tambai Mota Koina. Mid when a lady ba, oral literature way labor, folk when labor, Mayam Sidakoi, Kada Lok the Bayada Madang Lakani. Literary text when lady ba, Wafum Kia the Aquin historical account Kiama Pangbanga Meba. Amana, Meitei Singh di, pass Sabese. Pass Sabesi, Aquin, even the same matam the Meitei Singh di, Aqui mythology the gi, he how Mrs. Yogul level. Light in Giwari, myth legend set the Yoreva. Light in Giwari, lie way me wait to Wiwari Sumba, what is he, Yorpina. High with you, Aqui must a kind of a mean tamaga, a quite modern methodology, Tazaraga. Aqui a kind of a mean Katamaga must be his again finding Pangbang and Brahavi, Yang Bum Sang ever. I do my taining toasting Yam of Habama Hargadi. My taining toasting now. Pangan Singi record, Yam putting an action, me Pangan Sing is being out to a lucky Habisimadi, I quite often hiving a map. Madugi Yam Samba, I could have Mama Hajage. Garibini Wasna, Pambaiba Garibri Wasna, Manipurda, Meitei Punamak, Raman the Dharma Hindu lining, Sakadam have a canvas super in Bodhisalama, a canvas Hapuama, Piriga Meitei Punamak, a Kogi Raman the Dharma Salan Bada, Pangan Jingdima Swom Dale. Aduga Pangan Jing say, Manipurgi Maru, but Torum Toga Gada, Pangan Singsi Yahole Habese, I quite a Masi, Ariba Kui like the Goi Pangbangam. Loyum Basidian Yimatam Dagi, Sagai Yumnak Piramatunda, Magi Sagai Nato, whatever Simpam, P. Adugi Matung the Gisum some lap with the Pangansu, Magi Yumnak Sagai Piramatunda, Hai Bapangan Gisagay, or Banangi Sagai, the Pundre Mem Aduta Wadami, Aduta Wadami Habese, Masi, a quite a Bakui lashing the Gi, let him Bakoin Mayam Kangeva. A quay Sang Panabagi Masinaba, Ariba Kui like to the quiet Madaku and Kangbangam Mel. Adagi Ariba like Singche. A quay Ariba Sagai Salairon Mayam say, Masigi can watching the Masigi Madam the Iba Puyam, Mayam of Leva Mitigi. Hariba Puyam, Mayam, the Loina Kumjal Laga, Semtel compiled to Laga, Manipur State Kalai Kadamina, a quay like a pong never. Pong with Sagi Salairon Haze. Masida Musman, a quay lord, Musman Lolas in Musmangi Lord language, Nang Belons in Natigo. Musmangi Madamda, Nainaba, Madam the Iba, Musman Lon, Kagamba Kuntoka Lariba. Madeda Musmangi Pukuna, Mag genealogy, Pukoki Koron Koronsaki habits by Yaman Tizana, Ulamba, a quite thing neighbor. Masisna, Nasi, a quite maintaining toxina, Muslim Singbu, Marueba, Tanka Kayada, Yam, Ikai Kumnabolena, Pida, from Sana Piriga, season the key, Luena key habits Yam, Samba, Maduna Paramana Moeva. Nasai was a Samuna setting, TV Beda, Yaugiba, the Susadar. Haibedu, I think Hizage, Sadu Sadadu, Mal Lembagiti and the Powdri Never. Masculum do Emadi Kun Marigi, Lonava, Hinga, Britisna, Gonundel and Daraga, Tikendra Paga the replant of have say, the Susadana Tikendra Jita, Aroma Pop, we take the Powdri Never. Madugi the Mak, the Susada say, Magi Masanapi, Anigi, Tungi Masamaniki Saneraga, Britisna Maitari never, hard him never. The Susadag in the Pise, no mina Kapaga had him never. The Susada say a hammer the Macong Anika, Anikaga, put it on the Konangdagi, no suplum the girls, someone lapam from the Halahun to him never. Adu you hybrid Tigendrigi, I'm never Tigendrigi, will be am Tazava meet Tigendrigi, Arubatam from the Kangumise, the Susadane, Aduda Sumba, Pangan Singi, Maru, Todan, Kama, Manipurgi, Langak Londa, Manipurgi, Ligdams, Luin Laki, Madam Duna, I calling a sea, Masumba. Can be solicited Maliam Gitongan to Pumkada, so in the Kundakaba, Igi, Marie Uriba, Pangal, Meitei Pangal is in Auxina, Mamagi, Mapam, them, Wadiba Manipunica, Haina Pamasida, Yamna Sana Lebak Manipunicalaga Nuaina, as over Wakalam Galoena, as over a Sanga Limbi, a sea, a quayam Tasina,
AMMOCOC माइकैदगी तारामना ओक्चरी अमदी मसीगुंबा खोंचत अदो माइ पापा खोंचत उइबिबदा लेतना मणिपुरदा मतम सांगना मियामना लोअर ऑर्डर की फिल्म फत्रे इरांग याम लेरे हाइबदो सही खरसदी यामना फगल अबनिना मसी मणिपुर याम इंग चिकपा सना लेबा मणिपुर म वेरे तंगदु लेताबा लमदम म वेरे कबी केयागी सैथाबद रितु तरुंग थगनबा याम इंग चिकपा मणिपुर मफम म वेरे हाइबदो मदु अमुक मसी मणिपुर की मपालम दे लापिरिबा इसिनाव से मसी मपाव से पुरगा मपालम दे संदोपिगो हाइबगा लोयना सही खुदिंग सुमाइना कन्वेंशन पांगथोगा कोई मयाम Meitei Pangal amadi akoi I mari wari akoi mayam se toina unaraga toina wa lemnaba toina nungsinabagi lipul ama sagal minabagi lambi ma yamin nasi haiba wafam kharachi thamjaraga mayam punamapu amuka hana ikai khumnajari punam ikai khumjari Thagachari ikai khumnajari ba Fairoizam Nando Luwangcha President AMMOCOC mathang asina nolukna hangachari Mohatarma Belkis Begum Upojila Parisad Kamalganj Bangladesh Tharum gamari lenena wahai khara thambina bagidamakta nolukna hangachari Bismillahirrahmanirrahim. Ngahigi All Manipur Muslim Organizations Coordinated Committee gi Pangthok Chariba Shobashigi Honorable Chief Guest Honorable CM Sri N. Biren Singh Hamjariba AMMOCOC ki President Oriba SM Jalal এবং আমার একনা সিধা ফামজারিবা মায়াম সিংসি honorable guest of honor and another guest mamang da famiba ahalaman iji now punamakpu assalamu alaikum ikoi bangladesh te laiba ikoi bangla bengali da leijabanina Bengali lakani khoi gi marolda adu noi khai maktai gi request ni marolda afaiba asoba yawraga su nungai taba tawjaro yana ikhoi khanjai wasi amna kuhelbai matam su leite tena haijabda aina Bangladesh te ikhoi laiba mayam sigi ikhoi bu je hospitality piriba এবং residents or another facilities piriba ikhoigi honorable CM bu ikhoigi mamon gi nungsiba ikhoigi thanks janarimi ebong mamang dasu ikhoi mathang ikhoi lakpa kan sida ikhoi bu nungsina puknung singna ikhoi bu sumaina receive to bini raina ikhoi wakan tawjai Amehna ikhoi Bangladesh ta leriba Meitei amasu Meitei Pangal ikhoi yana na nuksina amaga ikhoi iyamata oina ikhoi leinai ikhoi mayang marakta leiragasu punna jasa thokpasi asiabana nohong khongdong mari matangumna ikhoi chatnadana amaga Chaminei, Faminei, ade lichat khonja ja lairime si khoi Manipur gi sajat si khoi thamna na ba honai ama hekna Bangladesh Sarkar gi Prime Minister Honorable Sheikh Hasina ikhoi gi Manipur ikhoi budi ada tribal haire Noy na sidate te bu tribal highway jubana ikhoi budi tribal highway ragasu ikhoi ate tribal de ikhoi bu khajik tang moina khatang nuksina engbagi lamjam ama je ikhoi gi imalam aina Imphal da karid Manipur da leibasina moina su ikhoi bu khatang nuksina khatang chawna khan mala na khalli amma ekna ngai gi Honorable Chief Minister bu amatang ikhoi hainingi ikhoi Bangladesh tai laiba mayam sigi pokhodei ikhoi invite tawningi adu Manipur ga Bangladesh government ka all India government ka or Manipur ga kari communication si leirabodi ikhoi bu tribal highway ragasu ikhoi government na
इखोइबु मोहइसिगिदी मरुदी लेहौरी मणिपुर दा हाना खल्लदना इखोइबु चाउना खलगनि राना इखोइ वाखन तौजै AMMOCOC की प्रेसिडेंट SM जलाल महाकु करी हाइनी याकी मामोन सिदा चिन सिदा लाक्तरे माबु हाइनिंगाइगी मरोलसी अदुक नुक्सीना इखोइबु अदुक मयामसिबु पुलपुन्ना मथंग वासी नोंगमदत नते नुमित की नुमित तानदना लीनरदना महाखोसु लामदना इखोइ बांग्लादेश ते इखोइ मणिपुर लेबा पांगल लेबा मैतै लेबा सिंसी उरमदना महाकना इखोइबु पुबिरे इसिसिदा महिबुदमक्ता इखोइ एकदम करे हार्ट ते थैंक्स जनाइरिमि याक हयतो इन खतंग करी ओरे हाइरपदा ममोन सिदा कंट्रोल तौबा ngamdabagi kari malak le aduna yamna sunganingdre amatang de hainingi sigi imphal sida khong taba matam sida ningonna mawa memda chahraga su mapam da lakpada nuksibasi imalam da lakpa nuksiba sumaina khanjai adu sigi marisi tatloi dabagi जा तौगदबदु मधु नहा कोइना तौबिनी राइना इखोइ ngahigi convention sin da thangatchari amagna wari macha amdang tawningi aduna mangi wani 1971 gi matang da mamang daisu ikhoi Meitei Pangal punna yanadana leibagi example ama Islampur Union da mathang ahumlak Meitei amana chairman oirami union level da adu si oiba sigi karon amatani Meitei ga Pangal ga punna ikhoi amata oisiana ikhoi gi maramda mi mata lefalli ikhoi na china leirabadi mahi oiroidani aduna ikhoi na jeibabe Bangladesh ta Meitei ga Pangal ga punna yanadana leiri sumaina sidasu mayam si punna leibasi ubdai ikhoi momoni amna haraudana chachani चाही चनेगी थाप्तोखिबा ईदो AMMOCOC ना ngahigi convention sigi माध्यमदा amaka pulapurna isi tajal bagumna tawjalla yai wasi yamna soido aba khangdra aina ja khaima ku thagachari yaki asoiba wasi tabidna sumaina hayeng phausi khoi chatnasi aduga yamna toina unarabodi nuhoi gum nei khoi sumarol si sengadraina khalli adu sida honorable guest soho phambiriba mayam sibusu imangda phambiriba mayam sibusu ahalaman punamaksu Bangladesh ta dawa tawjari Bangladesh ta lau Bangladesh ta khoi leirisi kamaina leiri kamaina khoi chari kamaina seli kamaina phamli इखोई की रिचुअल सिंसी इखोई मणिपुर की रिचुअल गुमना तवरीब्रा महिग्रा सी इखोई ट्रांसफर तौनसी मगा अमेगना इखोई या की आरो बांग्लादेश की डेलीगेट्स आरो अनिम सु मोहंगांगिनी मोहगी दु मोहंगांगा सुनु या के अमतंग हानिंग अमतंग लै अदुना कैनो इखोई की हैंडलूम की टेक्नोलॉजी सी इखोई दसु इयोंग द फिशानै इंगो की इयोंग अमानी इंगो की जिसुला याकसु फिशाय याक जुदियो टीचिंग प्रोफेशन द लै ओजा ओरी स्कूलम की हेड टीचर ओदना भार प्राप्त ओदन लै लेरगा सु याकसु फी साबा है फीयोंग इमाना पोक इमाना नहा ओरिंगे दे इखोइ बु ताकलाई याकसु या इचाबु ताकनि राइन वाखन तवी अदुना इखोइ की हैंडलूम टेक्नोलॉजी सी मही इम्फाल की लेरिसिगा मोय नोय सिनादि अनेक उन्नत माने डेभलप ने आबा इखोइ की दुदैसु लंगदैसु टेक्नोलॉजी की करीदेशु लोलिबा खोलिबा सारिबसि नोयना अनेक डेभलप ने अदुना नोय की टेक्नोलॉजी सी खोय पुनिंगे आदा अदु पुबसिदा पोतमनंग सिदा महिदा हाइनिंगी टेक्नोलॉजी पुबसिदा मैतेइसु पांगनसु मही मिक्स्ड ओइना बायना मही रिक्वेस्ट नि इखोय की तात इखोय हैंडलूम हाइबसि इखोय की आदादि तात हाइरे महीबु कोलियोंग तात मेशिन ना ओइबसि
ꯃꯍꯩꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯥꯗ ꯄꯨꯅꯤꯡꯉꯤ ꯑꯗꯣ ꯃꯍꯩꯒꯤꯗꯃꯛꯇ ꯅꯣꯏ ꯇꯧꯕꯤꯅꯤꯔꯥꯅ ꯑꯩꯈꯣꯏ ꯋꯥꯀꯠꯆꯩ ꯑꯗꯩꯗꯤ ꯑꯃꯍꯦꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯪꯂꯥ ꯑꯃꯅ ꯏꯃꯥ ꯀꯩꯊꯦꯜ ꯎꯕꯗ ꯑꯩꯈꯣই ꯌꯥꯝꯅ ꯍꯔꯥꯎꯏ ꯕꯪꯒ꯭ꯂꯥꯗꯦशꯇꯤ ꯑꯩꯈꯣই ꯏꯝꯗꯩ ꯊꯣꯛꯄꯒ ꯕꯦꯡꯒꯣꯂꯤ ꯂꯣꯜꯕꯅꯤꯅ ꯑꯩꯈꯣই ꯃꯤꯇꯩ ꯃꯔꯣꯜ ꯄꯥꯡꯒꯜ ꯃꯔꯣꯜꯁꯤ ꯏꯝꯒꯤ ꯃꯔꯣꯜ ꯏꯃꯨꯡꯒꯤ ꯃꯔꯣꯜ ꯏꯆꯤ ꯏꯅꯥꯎꯒꯤ ꯃꯔꯣꯜꯗ ꯇꯥꯔꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯃꯤꯇꯩ ꯃꯔꯣꯜꯅ ꯔꯤꯁꯤꯞ ꯇꯧꯕ ꯃꯤꯇꯩ ꯐꯅꯦꯛ ꯁꯦꯠꯇꯅ ꯑꯩꯈꯣꯏꯕꯨ ꯑꯣꯛꯄꯤꯕ ꯑꯩꯈꯣꯏꯒ ꯆꯠꯅ ꯊꯣꯛꯅꯗꯅ ꯇꯧꯕꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯣꯟꯁꯤ ꯑꯗꯨꯛ ꯆꯥꯎꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯇꯩ ꯀꯩꯁꯨ ꯀꯩꯗꯧꯖꯔꯣꯏꯒꯦ ꯃꯈꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯂꯩꯕꯥꯛ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯃꯤꯔꯝꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯅ ꯅꯨꯡꯁꯤꯕꯤꯌꯨ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯅ ꯍꯤꯡꯖꯒꯦ ꯊꯦꯡꯛ ꯌꯨ ꯇꯨ ꯑꯣꯜ ꯊꯦꯡꯛꯁ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ Thank you so much, Mohatarma Bilkis Begum, Upojila Parisad, Kamalganj, Bangladesh. Mathang asina ngasigi thoramgi guest of honor amoina Lingshin Biriba, Ikai Kumnazariba Honorable MLA Wabagai Assembly Constituency, Janab Muhammad Fazur Rahimna, Thoramgumari Lenana, Wahikaratin, Takna Fongduk Pinabagita Magta, Nolukna Hangachari. Assalamu alaikum warahmatullahi wabarakatuh. Ngasi AMMOCOC na sinjalang jaduna pangthoiba International Meitei Pangal Convention thoram asigi khoi punamangna ikai khumnajariba Honorable Chief Minister mingwaina hangacharabada yamba Shri N Biren Singh bu ahan mamaktada ikai khumnaba uchari loinana ngasi Guest of Honor Famfam Langda Lingshin Biriba Deputy Speaker K. Ravindra Singh Shri L. Susindro Meitei Honorable MLA Khurai AC Chairman LDA Shri O. Lokhoi Singh Honorable MLA Wangoi AC Janab Asabuddin Honorable MLA Jiribam AC Motrama Bilkis Begum Upojila Parisad Kamalgani Bangladesh Janab Alhaz Maulana Abdul Salam Chairman Manipuri State Hajj Committee Janab MD Anwar Hussain Chairman Manipuri State Minorities Commission Janab Alhaz Maulana Said Ahmad President Jamit Ulama Hind Manipur Muhammad Abdus Samad Advisor Bangladesh Manipuri Muslim Development Organization MD Abdul Matin President Bangladesh Manipuri Muslim Education Trust Dr. Abdul Khair Chowdhury Assistant Professor Assam University Silchar Phairojam Nando Luangcha President AMMOCOC Khaimai Chungloi President Kuki Inpi khoi ngasam na maru oiba khoi punamaki karigi AMMOCOC ki President SM Jalan Singh ini kai khunaba uchari loinana khoi mangda phambiriba Imphal Singh Alimulma Singh Haji Singh aduga imanaba marup mapang Singh imai ben ise isan khoi kibik punamakpu aina salam ga loinana kai khunaba uchari aduga thadok hendokna punamagna khoi ngasi ngang le saliba punama sibu khoi miyam parjada khangan bigduriba print media gi sinau singbusu ani kai khunaba uchari ngasi asi yamna nungaiba numit haiba tai khoina jarokba program punamakti ngasi gi asumna khoi nungaiba yaudri maramdi khoi gi leiminaramaga chaminaramaga khoi khanghaudana awagi awat anai lakpadagi akhoi gi iraktagi punsi hingnana baidamak madugi lanpham madubu kibadagi khai khaidana hingpham thinaba chena khraba Bangladesh ta laikhraba Tripura da laikhraba Assam Kasar da laikhraba Jiribam da laikhraba
amadi Burma da laikhraba ikhoigi I Singh haitare punamak Singh asi khangnaba unaba amadi ikhoigi lairiba awa ana tanaminaba se aduki matik yamna nungai ngasi ikoi Bilkis Begamna Jila Parshad member na ngasi ngangkhiba mahaki nuksiraba wahiwata yamna ikoi puning nungsi ai dimite gi piba tage tawrobni maramdi ikoi bu ningon magni khanbiyo ipam ta lakpuni khanbiyo ikoi bo taram na nuksina tawbiyo haibada ikoi ibung ipwa ama oina taram na loksenjai yamna nungai yamna puning nungsi sumena ikoi yaragadi thuna gra halala ga puna leimina ningudu poeba ado hojikti ha country tongan khabnina ikoi marak marak ta laga unaba haibaduni ai hana da gisu Bangladesh se saning duna leibani 50% ki chang hai ta ra saning basi do ngasi dagi di 100% compulsory inshallah lana wana leitraga di suksai soidna Bangladesh ta koi jalang koi ga puna lage hai bo kan si ai ngasi mayam gi mamang dai thamjari sumena ai koi gi leiminari ba isilina I masen jati bijati ngasi Bangladesh ta leiba ai koi gi Meitei Singh Muslim tana Meitei Singh so hana laktana sida ai koi honorable chief minister kai mayam ai koi Shanghai da kar laktana unakhiba gi koi adum thengna jai adu ngasi su koi leiriba Meitei Pangal Muslim Singh lakpiduna sumena koi honorable chief minister yauna koi mayam sakhang mai khang na dana unabagi tanja phangba se sinbiba ngphai leitana koi president AMMOCOC ki organization sing mokoi ki tarap tagi unajaba phangna jabani haina su ai logjai na mokoi hariba AMMOCOC ki organization asibu sida yauriba executive sing amadi member sing thaupu sing punmo pusu ai ngphai leitana thagachai aduga koi kari haigani koi leiriba punamuk sing ase koi I amatani ima amatagi masani jati bijati leidana koi nuksi chanana leiminasi koi afaba ingbatapa Manipur sakhotpa Manipur pumbo koi oibu oirasanu haiba wafamji thamjaraga ai mayam punamakti tension jari Thagajari ikai kunazariba Honorable MLA Wabagai Assembly Constituency Janab Muhammad Fazur Rahim aduga mathang asina thoram asigi marak thatna matam budi khara khajik lawjare adubo aikoina ikai kumnaba uchabasi mayamna lingbi kraba matungda di tawba yadabanina akoigi CM su lingsin biringai manung asida AMMOCOC handaki thoram asida lingbirakliba khwai pumna mak lingsin biriba dignitary singda chamlaba momento ama khatang pizaduna ningsing mami oihongna bagi damakta sinja langjariba momento asi pihongna bagi tanja adu lawjari aduna ahan bada ngasigi momento asibu pibina bagi damakta president AMMOCOC amadi ngasigi thoramgi president SM Jalalda nolukna hangachari and we are honoring first of all respected chief guest Shri N Biren Singh honorable chief minister of Manipur and it is a memento being presented by All Manipur Muslim Organizations Coordinating Committee, AMMOCOC. Thank you so much. And next, would like to request respected President of today's function to honor Honorable Deputy Speaker, Manipur Legislative Assembly, Sri K. Robindra Singh. Okay. And we are honoring respected Sir Sri L. Susildro Meitei, Honorable MLA Kurai Assembly, Constituency and Chairman, LDA. Thank you so much. Mathangasina ikai kumnazariba Honorable MLA Wabagai Wangoi Assembly Constituency Sri O Lukhoi Singh. Aikoina ikai kumnaba uchabagi tanzama tang pibinaba nolukna hangachari. Ikai kumnazariba Sri O Lukhoi Singh, Honorable MLA Wangoi Assembly Constituency.
Mathang asina khongrei khajiktang thuzannabagidamakta nolokna hangatchari Janab Mohammad Fazur Rahim, Honorable MLA, Wabagai Assembly Constituency. Thagachari, Mathang asina Janab Alhas Maulana Saeed Ahmad, President Jamaat ul Ulema Hind, Manipur. Janab Alhaz Maulana Saeed Ahmad, President Jamaat ul Ulema Hind, Manipur. Mathangda Fairoism Nando Luwangcha, President AMMOCOC. Thagachari, Mathangda Fairoism Nando Singh, Nando Luwangcha, Ngakpigani, President AMMOCOC. Mathangda Ikai Khumnazariba Khaimang Chongloi, President Kuki Inpi, Manipur. Ikai Khumnazariba Oja Khaimang Chongloi, President Kuki Inpi, Manipur. Mathangda NG Uttam Singh, Director, Department of Minority Affairs, Manipur. Respected NG Uttam Singh, Director, Department of Minority Affairs, Manipur. Sir NG Uttam Singh tasengna ngasigi lakliba delegates sing sige hospitality accommodation amadi security concerns under mahaki makhada tawjami. Thank you so much, sir. That is just a token of love, token of appreciation from our end. Thank you so much, Mathang Asina Ikai Khumnajariba NG Bogendro Meitei, Director, Department of OBC and SC, Manipur. Respected NG Bogendro Meitei, Director, Department of OBC and SC, Government of Manipur. Next, would like to request Honorable MLA Jiribam Assembly Constituency, Janab Asabuddin. Honorable MLA Jiribam Assembly Constituency, Janab Asabuddin. And would like to request Muhammad Salauddin Khan, Deputy Director, Department of Minority Affairs. Would like to request respected Sir Muhammad Salauddin Khan, Deputy Director, Department of Minority Affairs. Okay, respected Sir Salauddin Khan is the initiator, would like to say, of the hospitality of this function, and would like to request respected, I think I have already called to respected Sir NG Bogendro Meitei, Director, Deputy, Department of OBC and SC, Manipur. And moving on, would like to request Janab Khudhaibam Abdur Rahman for his significant contribution to the Pangal identity, culture and literature. Would like to request respected Janab Khudhaibam Abdur Rahman for his significant contribution to the Pangal identity, culture and literature. Any representative or family members kaina lengkat pira aga ikoina chamna langzariba momento si lobina bagidamagta nologna hangatchari. Mathang da kausinjari Anhas Maulana Ziauddin, Pays Imam, Sadar Bazar, Jania Masjid, Imphal, for Islamic contribution to the Manipuri society. Karigumba hak na wrongly pronounced tau bataragasu mayam nang pinabagidamagta nolog na hangatchari amasung aingon da pibira iba si handwritten oibana handwriting ay nakitang madubu identify tau buda aingon da kitang problem ore, so sorry for that. Would like to request Mrs. A. Nurjahan for her significant contribution to the development of Manipuri Muslim women.
Next, Mohammad Rahimuddin Rahim, eminent singer and artist for his significant achievements in the field of art and culture. And next, would like to request Mohatarma Lalizan Begum, former principal GP Women's College, for her academic contribution to the Manipuri society. And Alhaz Maulana Abdul Salam, Chairman, Manipur State Hajj Committee, founding President AMMOCOC, for his significant contribution towards upliftment of Manipuri society. Respected Mohatarma Lalizan Begum, former principal GP Women's College, for her academic contribution to the Manipuri society. Respected Mohammad Rahimuddin Rahim, eminent singer and artist for his significant achievements in the field of art and culture. Respected Alhaz Maulana Abdul Salam, Chairman, Manipur State Hajj Committee, founding President AMMOCOC. Thank you so much. Ngasigi thorom makha chathajarak po oina le President oina lengsin biriba ikai kumnazariba SM Jalal na presidential speech thambina magidamakta noruk na hangachari. Program ki kitang changes sama lajare khoi gi honorable MLA Khurai Assembly constituency gi mingwen hangasara bada Sri L Susindro Meitei bu wahi mangatara dang masigi International Meitei Pangal Convention asiga mari laina ba thambiram na ba president gi mamangda noluksari. Thank you. Assalamu alaikum. Ahmatada Dai selection breva Sri N. Biren Singh, Honorable Chief Minister Manipur, aduga nasigi President AMMOCOC Mr. SM Jalal, aduga koi Honorable MLA, amasung Honorable Chairman, aduga lakpiriba delegate mayam punumpu ahamatada ikai kuno chari. All Manipur Muslim Organization Coordinating Committee AMMOCOC na simbiba International Meitei Pangal Convention. As I have to invite to the organizing committee to the Kaikun Ucheri. A coin and a say Yan had the Hayotare, a Koigi, Punsida, Aham Boinasu, Quinasu, Tengnazakiba, Nasagi, Panbikiba, Mayamduna, history in a Wariwina, Tambihiba, Adu I hingai matam da thengna gi da me gi tang ahum 1993 gi thodo asi akhoi ningsing pham thue nai aham ta thamjage masina maram orakanda akhoi relation nasigi AMMOCOC na silib relation si duk matik sangna relation si thaptok na khama tung da amuk hana naksan na pa dumba chauba pambai mo oibra haina aina khali Madam de Karigino Hamatam, the Aigi Kendra, Aina Aigi on experience, the Aigi Kendra, Koigi Kabesho Kumito, Haiba, Jagamalay, Aigi, the Anamana Koigi, Hojuzik, Labiriba Meitei Pangal Singh, the Loinutai, Aigi Imasina, Hek, Hairiba, Kunasigi, Tangnaba, Consamnakai, Hibstegi Wave. Adana Madugi Matamdura, Kana China Matamda. Akoi di adum moi de sudum chale moi na sokoi dum nai ado some area khara da smaina classes sing se thokhi budu akoi ningsang adu matam da akoi gi ima se dum yam lu na tawbi akoi gi ima gi mamana ba marum pang sing mayam lei akoi gi Meitei Pangal sing da ade gi moi gi sumarum pang sing mayam lei akoi gi di dum yam na matam du da dum yam problem di thokhi di adu bo nungai na da ba gi pot tu di
ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯂꯩ ꯀꯥꯎꯕ ꯉꯝꯗꯦꯅ ꯃꯁꯤ ꯑꯩ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯁꯨꯝꯕ ꯀ꯭ꯂꯥꯁꯦꯁ ꯑꯃ ꯂꯩꯈꯤꯕꯁꯦ ꯃꯁꯤꯅ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯗꯤꯕꯂꯞꯃꯦꯟꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯗ ꯑꯆꯧꯕ ꯑꯃꯥꯡꯕ ꯑꯃ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯔꯤꯂꯦꯁꯟꯁꯤꯡ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯄꯨꯗꯒꯤ ꯑꯩꯈꯣꯏ ꯊꯧꯅꯤꯕ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯀꯟꯚꯦꯟꯁꯟ ꯑꯃ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯦꯟꯖ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯏꯊꯅꯤꯛꯀꯤꯗ ꯑꯣꯏꯅ ꯉꯥꯡꯅꯗꯅ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯏꯆꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯅ ꯊꯝꯕꯤꯈꯤꯕꯗꯣ ꯃꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯥꯏꯔꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯒ ꯌꯦꯡꯉꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁꯁꯦ ꯌꯥꯝ ꯑꯣꯏꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯁꯨ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯍꯕꯇ ꯑꯆꯧ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯍꯕꯇ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯥꯝ ꯑꯦꯗꯚꯥꯟꯁꯅꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯇꯦꯛꯁꯇꯥꯏꯜꯗ ꯁꯦꯀꯦꯟ ꯇꯨ ꯗ ꯆꯩꯅꯥꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯁꯤ ꯇꯦꯛꯁꯇꯥꯏꯜꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ರೆ ꯑꯩꯈꯣꯏꯅ ꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯍꯥꯟꯅ ꯂꯥꯟꯗ ꯆꯦꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯟꯗ ꯆꯦꯟꯈꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯆꯥꯎꯈꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕꯁꯤꯒ ꯃꯣꯏꯈꯣꯏꯒꯤꯁꯤꯒ ꯑꯅꯤꯃꯛꯁꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯔꯣꯏꯅ ꯑꯩꯈꯣꯏ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯔꯣꯏꯗꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯦꯕꯂꯞꯃꯦꯟꯁꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯖꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯀꯩꯅꯣꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯃ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯣꯔꯛꯄꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯃꯇꯦꯡ ꯂꯥꯛꯀꯅꯤꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯤꯒꯤ ꯀꯟꯚꯦꯟꯁꯟ ꯑꯁꯤꯅ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯁꯣꯏꯗꯅ ꯄꯣꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯧꯅꯤꯖꯒꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯝꯕꯤꯔꯝꯕꯁꯤꯁꯨ ꯑꯩ ꯀꯥꯎꯕ ꯉꯝꯃꯔꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤ ꯌꯥꯝꯕ ꯅꯠꯇꯦ ꯃꯤ ꯈꯔꯈꯛ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯡꯒꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯍꯦꯛ ꯈꯨꯟꯊꯪꯅꯕꯁꯤꯗ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛꯀꯧꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯀꯧꯏ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯀꯧꯏ ꯑꯗꯣ ꯃꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯁꯣꯏꯗꯅ ꯌꯥꯎꯕ ꯑꯣꯏꯕꯤꯌꯣꯅ ꯃꯁꯤ ꯑꯃꯇꯪ ꯏꯟꯚꯥꯏꯠ ꯇꯧꯖꯒꯦ ꯑꯦꯗꯚꯥꯟꯁꯂꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯥꯛꯀꯧꯕ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯆꯥꯛꯀꯧꯗꯕ꯭ꯔꯅ ꯁꯦꯝ ꯗꯦ ꯅꯨꯃꯤꯠꯇꯨꯗ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯗꯤꯐ꯭ꯔꯦꯟ ꯅꯨꯃꯤꯠꯇꯗꯤ ꯂꯣꯏꯅꯃꯛ ꯆꯥꯛꯀꯧꯅꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯝ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜꯅꯤ ꯑꯗꯨꯅ ꯏꯆꯦꯅ ꯉꯁꯥꯏ ꯊꯝꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯁꯦ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯏꯌꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯁꯨ ꯎꯅꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯗꯁꯨ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦꯅ ꯁꯤ ꯑꯃꯇꯪ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯔꯤꯕꯁꯤꯡ ꯃꯌꯥꯝ ꯈꯟꯅꯔꯒꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯂꯦꯛꯁꯟ ꯃꯇꯝꯒꯨꯝꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯍꯦꯛ ꯈꯔ ꯄꯪꯊꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯍꯦꯛ ꯇꯧꯕ ꯑꯃꯃꯝ ꯌꯥꯎꯏ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯗꯤꯕꯂꯞꯃꯦꯟ ꯇꯧꯍꯧꯒꯗꯒꯦꯁꯦ ꯑꯩꯈꯣꯏ ꯈꯟꯕ ꯇꯥꯕꯅꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯃꯤꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯀꯌꯥꯅꯣ ꯂꯥꯏꯔꯕ ꯃꯤꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯈ꯭ꯋꯥꯏ ꯁꯣꯠꯊꯔꯕꯅ ꯍꯥꯏꯔꯀꯥꯟꯗꯅꯦꯕ 4% ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ OBC ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯁꯣꯠꯊꯕꯒꯤꯗꯃꯛꯇꯅꯦꯕ ꯄꯤꯔꯤꯁꯦ ꯈꯔ ꯏꯟꯈꯠꯂꯛꯅꯕ ꯑꯗꯣ ꯁꯣꯠꯊꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯅꯕꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯁꯨꯝ ꯁꯣꯠꯊꯅꯅꯕ ꯃꯤ ꯈꯔꯅ ꯀꯝꯃꯨꯅꯤꯇꯤ ꯈꯔꯁꯤꯗ ꯂꯤꯗꯤꯡ ꯄꯥꯔꯠ ꯂꯧꯔꯤꯕ ꯃꯤ ꯈꯔꯅ ꯁꯨꯝ ꯍꯣꯠꯅꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯏꯟꯈꯠꯂꯛꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯇꯝꯁꯤꯡꯗ ꯍꯦꯛ ꯂꯥꯟꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯗꯤꯕꯂꯞꯃꯦꯟꯒꯤ ꯑꯦꯗ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯗꯤꯕꯂꯞꯃꯦꯟ ꯃꯇꯝꯗꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯕꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯦꯛꯇ ꯉꯝꯍꯧꯗꯕ ꯍꯧꯖꯤꯛꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯃꯛꯇꯗꯁꯨ ꯑꯩꯈꯣꯏꯅ ꯗꯤꯕꯂꯞꯃꯦꯟ ꯃꯌꯥꯝ ꯇꯧꯏ ꯇꯧꯔꯤꯕ ꯗꯤꯕꯂꯞꯃꯦꯟꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯇꯥꯔꯦ ꯑꯩꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤ XYZ ꯑꯃꯗ ꯚꯣꯠ ꯄꯤꯍꯧꯗꯕ ꯃꯇꯝꯗ ꯍꯥꯏꯔꯛꯄ ꯏꯀꯥꯏꯕꯗꯧꯅ ꯇꯧꯋꯦꯕ ꯃꯗꯨ ꯑꯩ ꯇꯧꯕꯤꯒꯅꯣ ꯃꯗꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯔꯤ N Biren ꯁꯤꯡꯅ ꯂꯨꯆꯤꯡꯉꯤꯕ ꯁꯔꯀꯥꯔꯁꯦ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯀꯤꯅꯤ
madugi kano do natte ana development gi damakta khoina leijari bani aduna khoi gi sugumba sarkar stage da akhoi kanana bot thada bano kanana thada dabno haibagi adum amata leite sarkar ni miyam punamakine aduna ikai beleitana khrat haibiro ai especially ai gi kendra se khara aingonda handa khara koiba lei moise handa ki MP election da vote bi hoda bage ado masigi convention siga mari lena na ai masim da kudong jab lawjo hoge aduna ate sing da akhoi development sing mayam to bu yai akhoi huji huji lairiba sarkar se na thadariba anam percentage yeng handa even akhoi thaba inghang da orsu adegi any lambi thong da bu orsu ate mayam scheme sing da hapo orsu maximum akhoi Hoji Leiba Meitei Pangal Jingi, Tari Vajaga, a cry can the honorable speaker, and a very honorable chief minister, and a very happy Adegi Ate scheme, man, the Sulu happy. This mind on honorable MLA Lady Vajagas in the zoo. My am so in a happy on in Kaladuna. Soidana, a one mum, the Soidana Ladavani Aduna, a one mum Lada was this the Akoina Kitanka, a one mum Lano, one of Zitanka cano habitate. Kitang isazi exercise to wam da kale na daga thodang am lo da kale na kale an leaders sing na sige aphaba lambi da ngata hoina pubira kanda awon ba Manipur amasung awon ba ama lakna hono to mayam puno mateng pangbiu masim tang ai appeal tawjage na election matam da election tawbiu kai sukai de aduna mikhal haibani aduna development gi lakho matam de punna khoi changmina se na masim tang ai thamjara kanda aduga akhoi maru oina na sigi convention sigi pangthok piriba akhoi gi keno haibata organizer sing da na si hainingai leitana aina thaganing ba hong khale akhoi gi AMMOCOC ase different issues sing da adum ta da le aduga akhoi sarkar sina su makhoi de hek hairu matam da su adum tabi aduga sarkar gi wakalon sing je kenom torom dai da ade kenoma issue mula kanda phamina matam da isu hek marak marakta khudong chabase sumaina hek phangi engonda aina hek chacharu bumata moi leiramugumba aduna AMMOCOC gi sinau sing se dum ngangna bada adagi haina bada ya adubu kana gumba AMMOCOC kumba akanba aidi body ima semning ba mayam su leirangoni adugi mahutta amakhak leibna de aidi phabra na kale adu masim tanga I thamjage aduna loiselakpada mayam puno po aina thamjari ba hong khasje da soiki ngangu yawo su napiyo haina haijiraga tenjage Thagachari, Honorable MLA Kurai Assembly Constituency and Chairman LDA Ikaikumna Jariba Sri L Susildro Meitei. Mathangasina Guest of Honor Amoina Lingshin Biriba Ikaikumna Jariba Honorable MLA Jiribam Assembly Constituency Janab Asabuddin Nasu Nasigi Thoram Gamari Lenena Waikara. Okay. Mathangasina Ikaikumna Jariba Honorable MLA Wangway Assembly Constituency Sri Olukhoi Singh nasu thoram gamari lenena wahai mari manga khaktang tentak na thambina bagi damakta noluk na hangachari Good afternoon. Ngasige All Manipur Muslim Organization Coordinating Committee AMMOCOC na yamna historical oihoro yabadugumba numit International Meitei Pangal Convention haiba organization lasina so what initiative lawiduna Pangthok piriba sigumba convention lasida ngasige convention lasige athoiba mithungle loina lengchin biriba ai mingmoina hangkacharabada koi punma puluching biriba Sri N. Biren Singh, Honorable Chief Minister of Manipur. Ini hal hanboy na kay khumnaba tawi man khangbo chage aduga ngasige convention lasige chauba thongdang lobi bida makok oibiriba aduga AMMOCOC kisu
President Oibiriba, Convention Sigisu President in the Dice Lincoln Biriba, Agimaru SM Jalan, in a Nishubo in a Kai Kunaba, the women Kangba Jagge, the Dice the Lincoln Biriba dignitary Singh, a Matang, some lots on Lobna Kai Kunabo Jagge. Special guest when a Lincoln Bigadaba, Aduga Masagi. Achin badagi lakpi terba Meidingu Leisemba Sanajaoba kai khunabutchage Sri K Robindra Singh Honorable Deputy Speaker kai khunabutchage L Susindro Meitei Honorable MLA Khurai AC kai khunabutchage aduga Janab Muhammad Fazur Rahim Honorable MLA Obagai AC kai khunabutchage aduga Janab Asabuddin Honorable MLA Jiribam AC, aduga Bangladesh tagi lakpiriba Motarma Bilquis Begum, Upajila Parishad, Kamalgarh, Bangladesh, Ichiebusu Kai Kunaba Uchege, aduga Janab Allah Maulana Abdul Salam, Chairman Manipur State Hajj Committee. Kai Khunabutchage, to Janab MD Anwar Hussain, Chairman Manipur State Minority Commission, Janab Alha Maulana Said Ahmad, President Jamiat Al Alma Hind Manipur, Muhammad Abdul Samad, Advisor Bangladesh Manipuri Muslim Development Organization, MD Abdul Martin, President Bangladesh Manipuri Muslim Education Trust, Dr. Abdul Khair Chowdhury, Assistant Professor, Assam University Silchar, Phairojam Nando Luangcha, President AMMOCOC, Amukamai, President Jilairong Union, Assam Manipuri Nagaland, Khaimang Chongloi, President Kuki NP Manipur, Du Social Worker MD Antaz Khan, Hariba dignity singer si ay kai kunaba to women kangbo chage the specialist ngasi sigumba International Meitei Convention Meitei Pangal Convention lachida ayhak pusu invite to biraktana ngasi convention lachi saruk yabo phangan biba AMMOCOC ki organizing committee bu aina ikok nona ngasi convention lasi ahon ba phangan bibagi damukta thagat jaba to women khangbo jage khoi ngasi gi tanja asi loroga ngangning badi yamna ngangningi yamna hainingi dubu khoi gi leader na horen matam si pung 12 dagi haukhibani pung almost 2.5 hours pung ani makhai mung consume taw khre khoi gi honorable CM gi su tonga tonga program mayam leibani na anu yaraga di khoi ai ngangjara roi khoi CM na loinamak khoi mayam gi mohut chilaga Nanga ko hore loina mak khoi myam su yaurabani khanjaraga haijabani du koksan birabanina ai mayam da ai share tokjabani adna ai thoidona haningai leite sigumba convention le se yamna khoi aina yamna nungai jaribudi khoi manipur da khundare ba tongan ma community yam khre 34 35 maya da taba aduguma community singni adu khoi major akhoi kano riba kari haitare khoi meitei sina major community ni haina lei akhoi si adu khoi gi su ngasi gi convention siga mari leina ba haiba tare khoi gi awalan gi da chahi lising chani muki mamang da lan tawkhiba khokhiba du da lanjin khiba mayam ma Bangladesh ta su Tripura da Myanmar da su akhoi loi khanga ba wafam ngatani adu sumaina khoi igi khungul li dana khoi gi sidagi chatkhiba khoi sidagi chen khiba dugumba akhoi gi lanjena khiba khoi chilinau mayam singa che khoi amuk no hona na khoi khungul lidaba yade haidana chilakpasi ai khanjabada khoi gi muslim gi AMMOCOC na chinbi basina ihal hana chinbi ba oiramgadra haidana ai khanjai major community oirba meitei gi su leiriba mayam singa si sumaina chingiba ai amukta thengna je khidri lakpadi laga khoi hafe hafe chak chamin na ba unna ba khona ba natana sumaina chauna international gi level da chindana pangthokhiba si de AMMOCOC sina chiliba si AMMOCOC sina chiliba sina ahan bo oiramgadra haiba si silambadi ai aina khangau da ba uhou da badi ai aina so far my knowledge
adu haijabane adu aikoi sumaina aikoi gi iramdam chidagi dugumba chौदा नौदा na tongan tongan ba Manipur gi wang mode khundari ba aduga Bharat ki wang mode laikhriba Bangladesh ta laikhriba ichi nau mayam chinga se aikoi matam gi toina closely khoi ningsing na ba unaba asina aikoi nungsiba janaba khoi thaina gi leminaram badugi liglam khoi gi igi ichilinau sing asigi khoi mari se hena chesan ba haibado oirba kanda da nungsina ba haibado lakadori bane aduna khoi sigumba se mathang dasu AMMOCOC na makha tana chinbi dana mathang ngasigi sina ahan ba oiraga makha tana su chinbi ba ngamba oiba oisanu haidana ina isor da prayer prathana tawjabaga loinana khoi punamak community mana aduni anya kuki ni naga ni muslim ni haiba khuting maksing ase loi kauthoknarga chahi lising kya gi mamang dai khoi Manipur sida khunda mane ba tongan ba community sing sina unite oina leiriba makhaidi kana gom amatana khoi gi sida khudong chaba lobo ngamoy haiba se ai thamjarumge kaidong nong da su Manipur si khoi kai ba ngamroi kana na su laga khoi masida Manipur si thugai na bachin basu khoi ngamoy khoi myam china bu unite oina leiri makhaidi ani khoi amaga mateng pangna dra amaga nungsi chanana jat bijat khaidana khoi masenji mateng pangna raba kanda da nungsi na bagi khoi hengalakani chakhot ba hengalakani tangdu leita ba yamna peaceful oi badugumba le pak ama oiba ngamgani haiba wafam kharsi thamjaraga ai matang chwaida mayamdagi tension jannaba ai ayaba logjage thank you all Thagachari ikai khumnazariba Honorable MLA Wangwe Assembly Constituency Shri Olukoi Singh mathangasina ikai khumnazariba Dr. Abul Khair Chaudhary Assistant Professor Assam University Silchar Ozana wafam khara thambina bagi damakta nolukna hangachari Nasi All Manipur Muslim Coordinating Committee AMMOCOC na silangna pangthokliba International Meitei Pangal Convention gi nini chanba roi banumit ki thoram sigi ngasi gi athoiba tithi oi biriba ekhoi lamdam masigi Lusing Puren Honorable Chief Minister Sri Biren Singh amasung Dais Telengsin Biriba Honorable MLA Singh amasung matam sitin salabani na iming panzararoy saknai rabo jasing amasung khunaya sigi nusi jarbe ichi na opunu mapo ina hanro makadi kai khumna busari tielaba matam masida ai ngasi gi thoram sida ten takna aikoi Assam dagi laksabani aikoi Assam ki Chief Minister Harikadi Sarbananda Honorable Sri Sarbananda Sanwal aikoi gi ni aikoi gi Chief Minister Harigasu aikoi gi oja Sri Biren busu aikoi gi Horop Khamsigi Chief Minister ne aikoi gi Chief Minister Hariga ani subu Chief Minister oina aikoi na lojai aikoi Assam da leijari busingna aikoi Assam da khundari ba Meitei amasung Meitei Pangal sahi teret khuntak bada lakhiba onthong nungsinana haujiksu aikoi thangna puna laiminai khunai gi oiba political social punamakta aikoi puna satminai Manipuri Development Council leina Assam government na pibi ba matamda aikoi maduda council aduda Meitei su pangan su punna du member oiminai government ki makhada masida ina yam samjinna haizaning ba ina poina hungkhak oja singi mang thamjaningi ahan bada aikoi gi Silchar hairiba shahara si aikoi gi north east ki maru oiba state ani ahum gi 0 point oiba samjinna fam oiba fam ma yam maru oiba mafam moira kadori masida aikoi gi Manipur gi maikai da gi Manipuri bhavan nama aikoi gi Manipuri singi kanamba tungi su yengaga masima mapung fana akogi lampi bagi su madugi khudong saba leire hai bagi fange masina Honorable akogi Chief Minister gi mafamda meeting sinjari mathangda akogi Manipuri singi safeguard socio economic political asina sing basida akoi se 1951 da
Assam Barak Valley hariba district ahum asida 14% leirami adubu hojikti 5 below 5% oire hojik citizenship amendment bill asina karigumba implement obata akhragadi akhoi si Barak Valley da su akhoi gi masaksi pumang mang ki bagi akiba leire maduna akhoi gi masiga mari leinaba Barak Valley da akhoi na kamaina kal akhoi gi identity singak na hingani masisu aina masih kiningai masakam udi sisu meeting sinjari aroi boina aina thamjaningi si language aikoi Assam da Manipuri loan se aikoi LP da gi horaga MA fauba PhD fau tambagi khudong saba lai masigi language sida hojik Assam government na official loina Boro Assamese amasung Bangla language sibu moina official language heli aduna handak marak sidi amna crisis oiba problem am thora isina competitive exam singda aibadi mokoina loan ahum sidagi amal lobasi compulsory oirak pa English lobu yaraktaba aduna akhoi gi Manipuri Meitei amasung Pangal singsi exam thabagi khudong saba masi fangdre do akhoi Assam government Assam gi CSO sing na haizaru matam no khoi gi missing kaya laina hangai do akhoi missing silik pan akhoi gi importance nong nong gi hanthrai masi akhoi gi horak pham laibak oriba akhoi gi Manipur gi Maikai dagi akhoi Assam government ta karigumba akhoi gi na haibiragadi akhoi gi Assam da leaders singa punna akhoi na Assam da khunda da hingdana leibada akhoi gi mateng khardi oigani haibasi aina thamjari adu matam si telabani ne haininga yamle adu matang si loisinjarege punamak phomugan thagasari Thagachari Ikai Kumnazariba Dr. Abul Khair Chaudhuri, Assistant Professor, Assam University, Silchar. Mathang asinang asigi thoramgi Chief Guest, Athoiba Mithunglen oina Lingshin Biriba, Ikai Kumnazariba Honorable Chief Minister of Manipur, Shri N. Biren Singh na wafam khara thambina bagi damakta noluk na hangachari. Ningham da hasina matam je par sat pusidaba pungani mukhai hum dasala kadore ayahan bada AMMOCOC All Manipur Muslim Organizations Coordinating Committee na sugumba international conference Meitei Pangal Singh Bangladesh da Myanmar da Assam da matam gi lakhiba leibak sigi awana kaya dagi laikhrabi mayam ama ningsinga kanda pangthoiba suguma conference sigi damukta I wish you all the best ay makatana no koy pangthok ngamba oyu haidin masimagai blessing pijage duga dai election biriba ay one by one salagadi matamsi leitrabanina ay maroina AMMOCOC ki president duga Bangladesh tagi lakpiriba madam duga atay Mihut Singh Oza Singh intellectual Singh Assam dagi lakpiriba punamak aduga ekhoi gi state sigi civil society organizations singi AMMOCOC gi kukin gi president Singh honorable MLA Singh atay mang election biriba Meitei Pangal gi academician mayamam suyaure mangda social activist mayamam suyawe imam masjid ki aduga Isha Singh Lengshin biriba sileno mayam punama aduga media gi manupang ikai kumno busari aikoina sorong maya da hujikse upambi thaba soikidana ba koina matamdugi China gi
रोमदगी लाकपा करीब कोई नासिक से फई 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 ना नासिक से थार नासिक से सोरोक नमधरक ना मुगोई कथन नरिस ngasi thaba pambi se is very important ngasi ekhoina thari ba pambi se ne hayeng tungi mirol chaho godoribs mamangi mirol na tharam badu ne ngasi ekhoina charis ngasi ekhoida leiriba unrest ngasi ekhoida leiriba amaga amaga thajana dabagi wakhalon pakching da chingna bagi leiriba attitude si punamaksi mamang na tharam kiba dumba upambi duni chara dunani nasai ai gi now thong gi editor na pa thokiba magi seireng da yaw kiba machak yamna puning nuksi ngai amuko gi president now nando na ngangamba sigi wari mayam si koina khangna ba khona bagi mahutta hairi ba aseng ba pon mayam sin namsal laga thaira ga thamaga KhutSem gi ba wari khara da pura pura ga chat paduna khoi se unrest wo hen mane azadin force Netaji Subhaschandra gi adu ma ane gi lamida Meitei Pangal mayam am sacrifice of yawi Khongjom landa British ka thenga ki landa sahi taret khundak pagi awagi landa adu gi ne awagi landa gi ni che laga ata adu aina yam penja badi ngasi phawda ai isan mana ngasi phigi Meitei Pangal gi traditional dress si maintain tawra ga masal lak pase masida de khoida puning the thuk lauba phawe be khoida o sini igi mari hebdo ngasi gi convention ji ki maro be thim so duni ngasi gi convention ji ki maro be thim maduni ai ga yana gi so duni AMMOCOC ka ma dimagi teams ai several round thongre sigi convention ji ki mamang ai khoi hu kam magum se Praja the innocent public sing the miyam the mission the who kam maga thama magum se kam me be hu mayam ko central so lo ko sam pho ma se ai khoi gi mirol tangkak na ne lo shil lamaga tungi mirol gi damakta satla si haibe du ne ngasi khoi gi convention ji ki maroi ba ai gi site gi su ai ining thau yaw go da bani ma masado kitang nungai taba handak si mangonda kari no maya mama koi se leader ngata ni do koi lebak si land of king me koi se ningthau ngata ni na ba aduna mangonda kari no to bi na ma suwa khas yam upset we ba adubu ai na ngasi lak si mangonda gi aya ba lorga ai na ngasi log do ri se ma ga gi apun ba ware boy do ri ne aduna mayam da request of do ri su mo ga gi po aduna koi puning nuksi bang sagi isen jiki magi mana ngang ki language mana senare bwa mana selwa physiet ngasai lak pakanda get da isen isa huna selaga warm mi ba selam mi bu pakanda oh masi lana de honor chikri gino someone is trying to make distance kari gino se dharma sina kari pore koida Dharma nuksinahan bra, I think nuksinahan dia lawi dharma. Politics or maybe bigis social service the name. Please based on human value. I politics idea, I the young beer 2002 gi ina pole pakanda. I signboard am tell I full photo am level. Respect the human values. Iraq su Muslim country ne Iran su Muslim country adum lan so ne Manipur su naga ko gi rang thokri do Christian ata ne mioi bagi sense out gadi mioi ba magi attachment mioi ba magi nungsiba
मियोय बमगी मीनी को हाइबगी रेस्पेक्ट तो लेत्रगदी निंग धर्म निंग सुकेम काना मीबु नुक्सिबु तमो मीबु रेस्पेक्ट तो तमो मीबु इकाई खुमना तमो मीबु टेंगबांग तमो अलाना दुने हाइस मीबु सेवा तो लेतलाइरा वाना बो सेवा तो मीबु ngakpi बस तक हेना चावबु गुन लेतेने अदुननी प्राइम मिनिस्टर मोदी जी ने हारिसिदि मागी आयुष्मान भारत लाख मंगा की लाइन लाइंग ना वाइना फ्री द पीरी लाख मंगा की सिबो कनो कई इस्लाम दी पीबे यारो को हिंदू दी पीबे यारो को हाइब्रन लाइर मयाम द लोइने योइने पैसा मयाम्स अखोई गवर्नमेंट सिना सीएम इबस चीफ मिनिस्टर की हक्सेल की तेंगबांग सिबो मैथै खता चतपुरने कुकी यावदब्रा नगा यावदब्रा मैथै पांगल यावदब्रा मियोइबगी सर्विस तौब मतमदा कोई पुन्ना मत्तगी ओइना तौगदबनी देन ओनली अदुना ngasi aina matam changasu changna ngairaga sigi convention yaujari se ngasi eba numisidagi manipur gi history da ngasi eba numisidagi manipur gi tungala kadaba history da karigumba tangkhak ama oina lehauksano kramaina nahangai ekhoise aigegi aningba aigegi apamba aigegi wakhal da loina taurga leinarubudduna अखोई इगी मरी से अखोई मसक खंगमदबदौना खंगसु खंगदबदौना उरसु उदबदौना लेरमबदो ngasi को बो निमित्तगिदी आई इमाम सुयाउरी अमकोकी नखोई सिविल ऑर्गेनाइजेशन मयाम अमा लीडर्स मयाम अमा याउरिस द इंटेलेक्चुअल्स अखोई से अखोई मैतेई पांगल लोइना अखोई की इनिंग थौसिंग न पिरमि बसिद लोय याउ लेरे मतम दुदा अखोई शिलोंग की सनबीदा मेघालय की सनबीदा वरगदी निंगोन युम की मपुनी लम की मपुनी शिलोंग मेघालय की नुपी द मोगी टाइटलमेंट ले अदु वरगदी नोइना वरम दोइनी लाइबक फय अखोय अदु मेघालय वे होगदबा अखोयना वे होबई खरदि फय अखोय अदना सिगी रियलिटी से सिगी अखोय की निंगोल की इगी मचवानी इगी इनी हाइबगी सिगी रियलिटी से कंसिल तौरग मयाम करी कानब फंगेब मैथै अखोय मधु लोलग थमगन करी कानब फंगी मैथै पांगल मधु लोलग थमगन करी कानब फंगे अपनी प्लीज कम आउट ओपनली लाखरो हुजिकती ओपन नोइखरो ओपननेस ट्रांसपेरेंसी सिंसियरिटी मसिदगी हेनबाय अखोय लेर अदुना मियोबगी पुंसी से ममन यामबनिको मियोबगी पुंसी से हिंदू की प्रमाण तौनरीबनी मियोबबु साब मियोबसिबु ओहलइबा ब्रह्मा कौब लाई से लाई मसा सारिबा मसा मक्सिना मी ओइना पोकेबदा ngamdeना मदुगी हाइनबा लइबा यामना प्रेशियस ओइबा तांगबनी हिंदू से सही कनमुक्तने अंगांग ओइंगेगी हेक पोलकपदगी अंगांग ओइंगेगी सही 13 5 स्वाइ फों भाप ताररोय अदगी मत कितनी लाइफ की इंजॉयमेंट फंगी से सही हुमद्रा लान की बदई दे ममौगुना पीजा देगा चंगन देगा मचा नपाना तौगा तौदेगा लाइफ से मत कितनी नुंगाइबगी लाइफ मियोबगी नुंगाइबे याब लाइफ से मतम दुदा कोई नुंसिनने हिंगबसे वेरी इंपोर्टेंट नुंसिनबा कमाई नुंसिननी यस आइन हैंडशेक तौगे से ई खुशी हान पीर कान मी अखोइना हाना खुतिंग थोकपा ताय अदुनी आइगी कॉन्सेप्ट अखोइगी मेजर कम्युनिटी मोइना मैतेगी सिनाव मयाम हाइबन है अखोइना मेजर कम्युनिटी ने अखोइना गार्जियन नि अखोइना खुतिंग थोकदबनी अखोइना खुतिंग थोकम मतमदा लाओइदब कनामता लेते लोइना लाकनी हाइदनाइबा अदुना याम नुंगाय आई ngasigiसे अदुना आई याम निंगसिंगबदसु पुनिंगदा थुकलावी लाइखिद्रबा पाबुंग अलिमुद्दीन आई मिंग पंजरे लैरिङैदा अखोइ काइरंगी थोंखोंदा आइना मतमदुदा सेमजबा पीस कमिटी अमखकी मीटिंग अमा अखोइ मयामना ऑर्गेनाइज तौरगा तुरेन खोंगमानदा तौबनी नुमितुदा पाबुंग नसु लौथोमबनी नुमितुदा माना मयामदा अपील तौकिबनी
ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ formally convention-gumba karingma tawraga tawgibadi natte somnagi public meeting da matamgida ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯄꯤꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯏꯒꯤ ꯃꯔꯤꯅꯤ ꯍꯥꯏꯕꯒꯤ ꯁꯛ ꯇꯥꯛꯄ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯗꯩꯗ ꯃꯁꯤ ꯌꯨꯝꯅꯥꯛꯁꯦ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯦ ꯌꯨꯝꯅꯥꯛꯁꯦ ꯍꯥꯞꯄꯒꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯈꯟꯅꯕꯒꯤ ꯃꯤꯅ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯔꯥ ꯑꯁ꯭ꯋꯥꯏꯗ ꯐꯦꯁꯕꯨꯛꯇ ꯀꯔꯤ ꯊꯥꯒꯠꯂꯛꯀꯦꯔꯥ ꯊꯥꯒꯠꯂꯣꯏꯔꯥ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯔꯔꯣꯏꯕ ꯉꯥꯡꯅꯤꯡꯕ ꯀꯥꯡꯕꯨꯁꯨ ꯇꯣꯛꯈ꯭ꯔꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯏꯒꯤ ꯃꯔꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯂꯤꯃꯨꯗꯤꯟꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯁꯣꯔꯤ ꯃꯍꯃꯨꯗꯤꯟ ꯆꯨꯝꯃꯦ ꯑꯩ ꯄꯥꯕꯨꯡ ꯀꯩꯅꯣ ꯑꯂꯤꯃꯨꯗꯤꯟ ꯊꯦꯡꯅꯍꯧꯗꯦ ꯄꯥꯕꯨꯡ ꯃꯍꯃꯨꯗꯤꯟ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯒꯤ ꯁꯨꯝꯕ ꯌꯥꯝꯅ ꯍꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯕ ꯀꯟꯚꯦꯟꯁꯟꯁꯤꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯒ ꯊꯥꯖꯅꯗꯕ ꯂꯩꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯎꯕ ꯀꯥꯟꯗ ꯁꯝꯇꯥꯏꯝꯁ ꯑꯩ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯃꯔꯝꯗꯤ ꯂꯣꯏꯅ ꯎꯕꯅꯤꯅ ꯊꯥꯖꯅꯗꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯤꯌꯦꯡ ꯁ꯭ꯋꯥꯏꯗ ꯈꯨꯠ ꯁꯣꯛꯅꯔꯝꯃꯁꯨ ꯅꯥꯀꯜ ꯑꯣꯟꯊꯣꯛꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯅꯩꯌꯦꯕ ꯑꯩꯗꯤ ꯂꯣꯏꯅ ꯎꯏꯌꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯁꯤꯅ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯦꯇꯣꯝ ꯕꯣꯝ ꯑꯃ ꯐꯨꯝꯃꯒ ꯊꯝꯕꯗꯧꯅ ꯅꯠꯇ꯭ꯔꯒ ꯚꯣꯜꯀꯦꯅꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯆꯤꯡ ꯐꯨꯝꯃꯒ ꯂꯩꯕꯗꯧꯅ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤ ꯍꯤꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅꯅꯤ ꯉꯁꯥꯏ ꯑꯩꯅ ꯂꯦꯠꯁ ꯀꯝ ꯑꯥꯎꯠ ꯑꯣꯄꯟꯂꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯑꯣꯄꯟ ꯑꯣꯏꯅ ꯉꯥꯡꯅꯔꯀꯥꯟꯗ ꯂꯥꯎꯅꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯀꯟꯀ꯭ꯂꯨꯖꯟꯗꯨ ꯗꯦꯠ ꯏꯁ ꯗ ꯐ꯭ꯌꯨꯆꯔ ꯗꯦꯠ ꯋꯤꯜ ꯕꯤ ꯗ ꯐ꯭ꯌꯨꯆꯔ ꯉꯁꯤ ꯁꯛꯈꯤꯕ ꯏꯁꯩ ꯌꯦꯡꯉꯨꯅꯦ ꯏꯁꯩꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯇꯨ ꯆꯨꯡꯉꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩ ꯍꯧꯖꯤꯛ ꯖꯂꯥꯟꯒꯁꯨ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯇꯤꯝꯁ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯥꯟꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯖꯤꯠꯀꯤ ꯏꯁꯩ ꯑꯗꯨꯒꯤ ꯀꯣꯔꯥꯟ ꯊꯤꯕꯗꯨ ꯅꯠꯇꯕ ꯉꯁꯤ ꯇꯧꯕꯤꯈ꯭ꯔꯤꯕ ꯑꯗꯩ ꯅꯍꯥꯟꯁꯨ ꯑꯩ ꯀꯩꯅꯣꯒꯤꯗ ꯔꯥꯏꯜꯁꯀꯤ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ ꯈꯔꯅ ꯑꯩ ꯅꯉꯣꯟꯗ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯊꯥꯕꯗꯣ ꯃꯥꯒꯤ ꯑꯉꯥꯡ ꯈꯔꯅ ꯗꯥꯟꯁ ꯐꯖꯕ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤꯗ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯦꯜ ꯇ꯭ꯔꯨꯞꯇꯨ ꯁꯦꯝꯒꯠꯂꯒ ꯊꯝꯕꯤꯔꯒ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯌꯥꯎꯍꯜꯂꯒ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯗꯤꯒꯅꯤꯇꯔꯤꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯜꯆꯔꯦꯜ ꯁꯣꯒ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯊꯤꯕ ꯈꯪꯗꯦꯕ ꯇꯧꯒꯦ ꯇꯧꯔꯨꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯩꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯕ ꯕꯠ ꯀꯅꯥ ꯀꯧꯗꯣꯏꯅꯣ ꯑꯗꯨꯕꯨ ꯅꯍꯥꯟꯗꯩꯗꯤ ꯑꯩꯅ ꯔꯥꯏꯖꯗ ꯍꯥꯏꯕꯅꯦꯕ ꯑꯁ ꯔꯥꯏꯖ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯐꯖꯅ ꯁꯦꯝꯃꯒ ꯊꯝꯃꯣ ꯑꯩ ꯃꯄꯥꯟꯗꯒꯤ ꯀꯔꯤꯗꯒꯤ ꯗꯤꯒꯅꯤꯇꯔꯤꯁꯤꯡ ꯂꯥꯛꯄ ꯀꯥꯟꯗ ꯁꯦ ꯃꯩꯇꯩꯒꯤ ꯗꯥꯟꯁ ꯂꯥꯏ ꯍꯔꯥꯎꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯎꯠꯂꯅꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯅꯥꯒꯥ ꯗꯥꯟꯁ ꯎꯠꯂꯅꯤ ꯑꯗꯒꯤ ꯆꯤꯟ ꯀꯨꯀꯤꯒꯤ ꯕꯦꯝꯕꯨ ꯗꯥꯟꯁꯄꯨ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯎꯠꯂꯅꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯁꯣꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩ ꯏꯆꯟꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯣ ꯏꯌꯣꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯀꯥꯎꯔ ꯄꯣꯠꯅꯦ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯤꯡꯁꯤꯡꯉꯒ ꯏꯌꯣꯡ ꯐꯤꯁꯥ ꯍꯥꯏꯔꯛꯏꯁꯤꯅꯦꯕ ꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯔꯤꯕ ꯋꯥꯔꯤꯗꯨꯅꯦꯕ ꯑꯗꯨꯅ ꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯔꯣ ꯁꯥꯕ ꯈꯔꯅ ꯂꯣꯏ ꯀꯥꯎꯍꯟꯈꯤꯗꯣꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯍꯦꯔꯣ ꯁꯥꯕꯁꯤꯡꯁꯦ ꯈꯔ ꯅꯝꯗꯕ ꯌꯥꯗ꯭ꯔꯦ ꯖꯂꯥꯟ ꯍꯦꯔꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯨꯃꯥꯏꯅ ꯃꯔꯝ ꯆꯥꯅ ꯃꯣꯠ ꯃꯥꯟꯅꯗꯕ ꯂꯩꯕꯁꯤꯡꯗꯣ ꯄꯨꯟꯁꯤꯟꯅꯕꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯌꯥꯗ꯭ꯔꯒ ꯑꯩꯅꯥꯛꯇ ꯄꯨꯔꯛꯑꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯋꯥꯔꯤ ꯁꯥꯕ ꯐꯖꯅ ꯌꯥꯝ ꯂꯤꯡꯅ ꯑꯃꯃꯝ ꯊꯝꯁꯦꯕ ꯑꯃꯃꯝ ꯊꯝꯁꯦ ꯋꯥꯇꯥꯅꯤ ꯁꯤ ꯒꯣꯔꯃꯦꯟꯁꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯋꯥ ꯇꯥꯗꯕ ꯅꯠꯇꯦ ꯑꯗꯣ ꯃꯔꯝ ꯆꯥꯅ ꯇꯥꯒꯦꯕ ꯃꯔꯝ ꯆꯥꯗꯕꯗꯗꯤ ꯇꯥꯒꯨꯝꯁꯦꯕ ꯑꯩꯈꯣꯏ ꯃꯔꯝ ꯆꯥꯒꯗꯕꯗꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯤꯅꯤ ꯍꯥꯏꯕ ꯂꯤꯗꯔ ꯅꯥꯏꯕ ꯂꯨꯆꯤꯡꯕ ꯅꯥꯏꯕ ꯁꯥꯁꯟ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯁꯦꯕ ꯑꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏ ꯏꯪꯕ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯉꯁꯤ ꯑꯥꯔꯅꯦꯁ ꯑꯄꯤꯜ ꯙꯔꯃꯗ ꯌꯥꯝ ꯍꯛꯆꯤꯟꯅꯕꯁꯨ ꯐꯠꯇꯦ ꯙꯔꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯙꯔꯃ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯜꯂꯥ ꯃꯁꯖꯤꯗ ꯃꯗꯨꯗ ꯂꯣꯏꯅ ꯃꯗꯨꯒꯤ ꯉꯥꯛꯇ ꯆꯠꯄꯁꯨ ꯐꯠꯇꯦ ꯃꯗꯨꯗꯨꯅ ꯇꯧꯕꯤꯔꯣ ꯕꯠ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕꯗ ꯗꯤꯐꯔꯦꯟꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯏꯟꯚꯣꯜꯕ ꯇꯧꯁꯦꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩ ꯍꯧꯔꯝꯃꯕꯅꯤ ꯃꯨꯁꯂꯤꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤꯁ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ
कराइद सोथरिनो इकोनॉमिक सर्वे होरबने थबक एग्जीक्यूट तब होरबने लाइबक थीबदी इलेक्शन कोड ऑफ कंडक्ट लाखिबदगी अखोगी लिलोंगी एरिया पाइर मतुंग मयां फन पाइब होरगा अदगी लेपखिबने अदगी दे दुम इलेक्शन कोड ऑफ कंडक्ट ने अदगी अखोई मसेन मरका सिंथोक सिंजिन के तौबदु थबक से खरा कितंग थेंगिबने अदना सिगी पोची अखोई मखा चथसी Meitei Pangal Singhi Lairiba Living of Standard Economic Survey Koi Makha Sathasi Karai the Kari the focus Piraka and the Kramaina Saukot and Bagabage, Pagat and Bagabage, Koi Yangsi Adaging Asai Assam Bangladesh, Tipuragi, over guest houses, Hujik the Soy, Koi Director Shiori, Koi Kariba or Haz Satpaki. House mai koi sabagi proposal amalai aduda dum kaman noina punsel laga sudum yaidra number sai kuri na ta ban adu man koi madu mai koi khana dana hana gi leirabani adagi educational socio cultural and economics exchange program masi yam mathuk tai socio cultural and economic exchange masi yam mathuk tai aduna haiba posse akoi machet taba to se अखोई पुनसिल लगा मांग द चलसे अखोई नांगे दम अखोई से मांग द सत केसु यादब मनिंग हन केसु यादब फैन चिंगन लेबने अखोई मैम पूरा चिंगनगा अखोई से अमगा सु थाजन हंदबी तौदबी यो हंद अदुगी हाइरोदी अमित शाह ऑनरेबल यूनियन मिनिस्टर अमित शाह जी से very मागी इफेक्टिव पॉइंट तक चलगा बा अखोई बु सिबु थाजबरने ILP कोई पिरकने से कोई थाजते कोई मंगुम नसीदी Meitei Pangal Meitei नागा को की हुई खोंग लेने रहने क्या नुंगा रहे अखोई ना टालम बटू डे डबल पिरक रहे हुजिक ती अखोई कना को मना आसाम दे यंगो आसाम दे हुजिक मिटोप न लम लेबे यारो ने मैं हुजिक ते तौदोरी आसाम दे सु हुजिक कनो का सोनोवाल का Honorable CM Sonowalga, Hemant Biswas, Honorable Minister, Mitop na indigenous population people na tabna lamlaibe ada bain mo si bill introduce so duri ba. Akhoi di sigi kaino sida dum yaujero bani. ILP gida. Akhoi sida da indigenous kaino na mitop na lamlaibe ade. Lease da kari da yani tapak doge. Aina muki khala ina. Masi moi kisi am restrict koi male masi na toroga investor adagi industrialist sing jisanga wo idrai na tusung pakat pele be aduna phanga basida mu henjan na tongno kubsi ko khoi khoi gi henjan bem lai bene ILP lai na khoi se protect ore khanga basida ko mu henjan na demand tor kon ko mi sangoi ko mi sangak tradi bera lai ni ko khoi se anate sijo khana da ba ro khoi anando kaino pu kuki inpi amuko मैम ताबी को जला नोए यामना ILP संगना इकोजी ILP एक्सटेंड तौर कांदा इकोजी इंडिजिनस पॉपुलेशन अकोई प्रोटेक्ट तौरे हुजे बाजार लेरे खोलियो मैम जे मिपाई इने केम गागनो केम तगुनो रेसिडेंस लेबसिंग रेसिडेंस सर्टिफिकेट अदम लाइन लेजबसिंग दो परमिट पीरग लेरे लोरे कसु परमिट टू मागी था अहम की तरुक की था अदम लाइनी करिम तौनो ना अदा मसिदा मुहा मतम अदु अदा इन कर तौरगने मी संगत ना कोई कनो तो उनको ब्रिटिश ने मसी सेम मिसे मरोइना मोगी खनी दो मोगी न पोथो खर लेबदु मी संग दना बायना तौरम पोनिको मसी कोई न कुम ने यंग होरगा सना होदि इन्वेस्टर लाओय बिजनेसमैन लाओय नोई कसिदे द लीज दो दिके तो पैसा थादा दोइनो एग्जांपल गिवानी अदगी असी हाइता लौना र कमाय संगु दोइनो दा हाइबगी अखोई जो दुंगाइना सो असिदगी ऑफिस दगी CM द पास तलो तो दा मींस ह्यूमन नेचर नि अद मनम दि हुकी वर्ल्ड से फ्री होइरा बने पूरा फ्री ने मणिपुर दे हेंकलाई से करिना PAP लोग थोकिबा अदगी रिसर्चर RAP लोग थोकिबा मयाम दो तौकिबा दगी मपान दगी मी संगसलपा तौरगा मणिपुर की इकोनॉमी दा नत्रगा अखोई की पोसे एक्सपोज तौरइनेबा दो हाइबा पोसे कोइ नमु याम ब्रिजिट विन थमगदी अदुम नहावा के तमाइना माइरियन के पान के फिल्म द लाकनी को मुच मदु सो कोई खन्ना दबे यारो को मसिदी एकेडमिक अप्रोच संगी इमोशन द सपे यारो इमोशन द सलग दिबा अखोई इकोनॉमिकली फेल होय रखनी को मसि मसो कोई
याबीरिबा मुस्लिम की मैथै पांगल की ओजा मयाम सु यावरे अदगी इंटेलेक्चुअल यूनिवर्सिटी की करी की मयाम यावरे मसी एकेडमिकली खन्नबिरगा गवर्नमेंट दसु याम पॉजिटिवली प्रपोज तौबियो आई अदमाइना थमनिंगे अदुना आई मैथै पांगल सिंगी डिटेल सर्वे रिपोर्ट से कोई याम थुना तौनो बाय मसीदी आई हाना होरमबनी आई मखा चथगनी अदगी असम त्रिपुरा दा ILPS ना मुझे असम की वजह ना हरम बदो आई कोई कशु शोक दो मानदे अदुबो मदुगी शोकनी हाइबा चिंगनबा सुमाय तौरगदी कोई असम दा लेरिबा मैथै पांगल अदगी मैथैस लेरिबा सिंगसे कोई सोलप याय सी ILPS सिगी केप सिना करीना है ना अदुम चिंगनबा लेरगदी मदुगी डिटेल्स कोई दबा सत्रिंग आइदा अदुम कोई अइंगोंद कना ममगी खुथांग दो वर्जु पिबिरगा इरा पिबिरमगदी आई अदुम आदा कनो सोनवाल होय कनो हेदा मोयदा वारी सारगा फुल्ली प्रोटेक्ट तौनो बदो अदुम होना जगे मदुमदी कैसु खानिंगाय लेते अदुगा मद्रासा से अखोगी मतमोइबोगी मतमदा नि मद्रासा से दैदा वजा हपमिबा खोलमिबा तौसे आई याम कने इन्वॉल्व तौई मद्रासा से ओनली रिलीजियस बेस खत ओहेलगम से जनरल एजुकेशन याहोन जेन तौगिबसु अखोई तौरगा तौगिबनी मदुदगी वजा गा हापना खोतना द वजा दो लेतब मिसु वजा हापसलमदना दुगी वाथो कोइने सिंसियरिटी अमदि संगे कोइ म्या पुक्सेल सेंगबमदि संगे वजा यो मोयोना वजा हापसि अंगांग तंबिर जेन तौरगा मी लेतब तो वजा हापसलदि खना तंबिनी एग्जांपल की वानिको अदुना खरा सेंगबसि नंग सेंग तौने हाइबे मोता अइंगोंदगी हौबन चुमने अखोइना अखोइ इसादगी हौबा हाइता सेंगबसि आई सेंगे को तु होइना अदुना आई लोशनजरपदा जलाल अमुकोक की लेरिमसि फुजि अमुकोक सु गोन थोरक ताबनी ऑल मणिपुर करी बनोइसे ऑल मणिपुर मुस्लिम सि फुजि ऑल मणिपुर मैथै पांगल ऑर्गनाइजेशन गोन थोरक ताबनी उजि गोन थोरक ताबनी अदुना मधुबु गोन थोरदि हक्ता आइजो पैसा का थादरने एनीवे अखोइ पुन्ना लेमिनगदबनी अब अचौब इशू लोसले अखोई आइडेंटिटी अखोई मुटकीगद्रा मांगेगद्रा अतोप अचौब जातिना लागा अखोई सि तौगेगद्रा हाइबदुगी अखोई मदुगी इरा अमा लोसले सिंग तमगी अनि की मरक्ता लेरंबा गैप हुजि मेंशन लप लोरे अखोई सिंग द सलगा लेकपदा किरक्तरे सिंगमीना तंपाक लागा अहिंग सतपदा किरक्तरे यामना फ्री ओइरे अदुगा अखोई हुजि अखोई मरक्ता लेरिबा मैथै पांगलगी मरक्ता लेरिबा गैप लेरंबदो लेगे तौरंबा नते को लेरंमे एक्सेप्ट तौमस कैनोम तौकांदसु हेक्ट फेसबुक तो लोइना उबने हुनर हाउनर कनेक्ट अमना पाकिस्तान के अमना अफगानिस्तान के अमना इंडिया के तौरका बमसे हाउनर कदमने ता अदुना मसे ngasi को बनु मिते मांगलसे बिना आई ता ngasi को बनु मिते राइट फ्रॉम टुडे ऑनवर्ड लोइना एखोइ मैथै पांगलनि एखोइ इगी एखोइ इनेगी एखोइ निंगोलगी एखोइ जादा नौदानी मणिपुर की कन्ननब होनरपदा सही तरे खुंट्राकपदगे होरकांदा ब्रिटिश लैंड अजार हिंद फौज की लैंड फ्रॉम क्या दा सरुक याकी बदु मैथै पांगल ने हबसे साउना मुक लेबिरो अखोइ अमत ओइना लेसि हाइबदुने अखोइना हाइस एज अ सिटीजन ऑफ इंडिया अदुगा स्टेट सिगी स्टेट से आइगी नि हाइबगी मदुगी ओनरशिप तो हाना लेते हाइब नते with right aduga sik ngasai keno da ai mai min che da kawi thong editor Rezudin Dr. Rezudin nangi ngasai gi keno da koi lan pham da si gi bana thari sing se masi si nangi like si da bu yaure adu fajana print out torga sigi khongjom lan da na sumaina British ki lan da sumai sigi adagi awagi lan da सही तरह खुंदा पदन सुमाय तोरगना सीसी न सुमाय सेन की गाय लोइना फंगबा गंद्रसु अदगी हुजिक आईने मेमोरियल्स कनो की द आइना हाना सिदी उरे खरा मसिदै द लैरिबो से द वाल होबा कदोबो से तोंगान अमा तोरगदी और नुपीलाल गिसु व्हाई नॉट मैथै पांगल सिंगी ओइबा those who sacrifice for our country for our state तोंगान फजना म सेमगा थंबा याइना
ꯑꯗꯨꯒꯤ ꯇ꯭ꯔꯥꯏ ꯇꯨ ꯇꯧꯕ ꯌꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯅ ꯈꯨꯠ ꯄꯨꯜꯂꯒ ꯂꯩꯗꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯛꯄꯗ ꯌꯥꯎꯔꯛꯏꯕ ꯏ ꯀꯠꯂꯛꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯔꯒ ꯅꯠꯇ꯭ꯔꯒ ꯀꯤꯔꯒ ꯂꯩꯗꯣꯏꯅꯣ ꯗꯦꯠ ꯏꯁ ꯃꯥꯏ ꯑꯣꯕꯖꯔꯕꯦꯁꯟ ꯃꯥꯏ ꯚ꯭ꯌꯨ ꯑꯗꯨꯅ ꯄꯨꯛꯆꯦꯟ ꯁꯦꯡꯅꯁꯦ ꯑꯩꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯁꯥꯎꯅꯤꯡꯕꯅ ꯁꯦꯡꯅꯁꯦ ꯉꯥꯡꯉꯦꯅꯀꯣ ꯅꯣꯡ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯊꯕꯛꯅ ꯌꯦꯡꯕꯤꯌꯣ ꯅꯣꯠ ꯕꯁꯟ ꯑꯩꯒꯤꯗꯤ ꯊꯕꯛꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯁꯤ ꯌꯦꯡꯕꯤꯌꯣ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯆꯥꯎꯈꯠꯅꯕꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯈꯤꯒꯦ ꯑꯩꯅ ꯍꯦꯛ ꯁꯔꯀꯥꯔ ꯄꯥꯏꯔꯛꯄꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯈꯤꯒꯦꯁꯦ OBC ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯜꯂꯒ ꯂꯩꯔꯝꯕꯅꯤ ꯈꯥꯏꯗꯣꯛꯄꯤꯌꯨ ꯈꯥꯏꯗꯣꯛꯑꯝꯗꯦ ꯑꯗꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯦꯟꯁꯤꯡꯒꯤꯗꯒ ꯇꯧꯈ꯭ꯔꯤꯕ ꯂꯧꯈ꯭ꯔꯤꯕ ꯕꯤꯜꯁ ꯊꯑꯣꯏ ꯁꯦꯝꯈ꯭ꯔꯤꯕ ꯑꯦꯛ ꯑꯣꯟꯈ꯭ꯔꯤꯕꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝ ꯉꯥꯡꯅꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ economically backward areasingda karigino akhoi Meitei Pangal singi marukta nattaba thabak tawba yauraise adu mai economically ma sonbei goini adu economically ma support tawsinga na tawrei ba pot mayam se thabak na yengbiyo ngak singi amagi nattaba hoi lam yamna important were akhoi huji lam se paksan da santoga saba akhoi yararoi everywhere the machine no khoju khango akhoi uji vertical expansion togani flat ki system la ani maram de akhoi lowli lane lok ni na akhoi je kana khangni ising gi lambi leite plane da chana pura kam porkani aduna akhoi gi oi bacha at least seng insang gi da khoi konana ba puthok da ya deba aduna lawda kari da inkhol tasan ba yani ngai tasan birano दरकार लेरे अखोई नहान अखोई बाइलो सेम खरबनी बिल्डिंग बाइलो से हानादी ग्राउंड +2 कथा यारम बने हुजिति ग्राउंड +7 8 अयाब पीगरमने मरमदि कइनो द मदु फ्लैट सिस्टम द लेबे यारंगना फ्लैट सिस्टम द लेबे अखोई लिलोंग दु नै कयाम कुइना लबुक तुर कनngam गदग यम संथोरगे यम सासाना अदु नै काइ अखोई काइ दै जानी सिमिलरली अखोई काइरंग गिसु दु अखोई काइरंग मुस्लिम आई हाइबने लबुक तो तुम फंदोक सा अदु सरुक्ति हुजी हाउसिंग लोन पीगदगी हाउसिंग की मयाम गवर्नमेंट की पॉलिसी लेरे लेकाई दुदा लेबा को इसिना अहुम नत्रगा मंगा दु थोक तानरगा बिल्डर अमा कौरगा से आई युम से वर्टिकली से साबिर और गवर्नमेंट अखोई दा हाइबिरगा वर्टिकली सारगा फ्लैट लेरगा लबुक तु दि सेप तौरे हयेंग युमदगी पेमेंट सु तम तमना अखोइना लोन पेमेंट ओइना पीबिया अदुगुम मने अखोई तहौसी नत्रगदि तुंगी मिरोल ने अखोइ ने हयेंग ने तीन सिटकनी को तुंगी मिरोल ने कोई तीन सिलोगने अदुना ngasi ko bonu mitagi ai alada thongni jari bido parking mata thongni jari govindaji ta thongni jari ai khoi gi jati se Meitei Pangal gi marukta leiramba thajana da ba singnana yengnaramba amada amagi mathakta maran sinaramba sinage torma mayam punamakto ngasi ko bonu misidagi ko gan birerga अखोई से इगी सिलिनाउनी इगी इनी अखोई से काइनबा याद्रबा काइनबा याररोइदबा अदुगुंबा मचिन मनाउनी हाइबदो ngasiदगी ओइबो ओहेनबियु हाइना ईश्वर खुरुमजरी अदुगा नागागी इश्यूज मांग तारगा लै कुकीगी इश्यूज मांग तारगा लै अखोई पुनमंगने अखोइने लाउगिबदुनी कुकी इशू दुंगाई मणिपुर होमलैंड तानबे यारोय नागा सु दुंगाई मणिपुर होमलैंड तानबे यारोय कोई पुन्ना लेमिनसे कोई अमतनी हैना कोइना लाउगिबनी मधु पुनमक्तो नागा अमदि कुकी सिल लाउसिंगिसु सिगी स्टेप अमा लोइसलबनिना सिदा गाइरे ममांगा तारिबसे नागा इशूस कुकीगी सिमदंग इंग लोइसलगदि यारे पोपोइ माहि याले अलाबो करमजरी जय हिंद Thagachari Ikai Kumnazariba Honorable Chief Minister of Manipur, Shri N. Biren Singh, Tharomga Mari Lenana, Marik Chumba, Atoiba Mitung Lengi Wahai Tambirambagi Damakta, Haninga Leitana Tagatpa, Fongdukchari. Matangasina, Presidential Speech, Tamjingegi Mangoinana, Janab Alhas Maulana Said Ahmed, President Jamaat ul Ulema Hind, Manipurna. Surprise announcement nama Mayamgi Mafamda, Tambigani Hairi. Media gi ichilinaw singsu
maruiba wafam ama khatang ekoi thamjana bagi damakta tanja adu lawjari ngaha khatang warabasu wana ekoi ga mafam asida leibina bagi damakta nolukna hangachari السلام عليكم نحمد ونصلي على رسوله الكريم أما بعد نسيجي All Manipur Muslim Organizations Coordinating Committee AMMOCOC na sinduna International Meitei Pangal Convention asigi Chief Guest ki asanda pambiriba Shri Biren Singh, Honorable Chief Minister Manipur, amasung special guest to iba Meidingu Leisemba Sanajaoba mahaktilak pikidre kariyumba kharachin badagi anaba madagi adu atay eko ngasigi guest of honor ki phampham langdaling sin birjiba singh mingoi naina panjadargasu matam leitabani aduga ekoi Bangladesh tagi lengbirak liba yamna ikai khum nazaraba ekoi guest sing amasung maruoina gisal Bilkis Begum mahaksu mahakusuaina yamna thamoi sengna nungai jaba Manipur sida lakpada Masimazuaina Tagatpa Pongdokjari Loinana Equity distinguished invitees sing Aduga media gi person sing Aduga Manipur Sarkar gi Tabak Tawiri Basing Punamakpu Ayhang Ikai Kumna Buchari Aduga Ayhangna Yamna Sangjaroi Wapam Amanitang Tamjage Madudi Aikoyasi Amatani Haibasi Honorable Chief Minister na Hojik Tambiram Basida, Yam Maruiba. I quagi Quran Haina Koi Laiba, we are a believer of Quran. We believe Quran. Aduda Allah so Hairaba. Wa'ata Simubi Habilillahi Jamia. Seke Quran gi Wahini. Nakoi Amaga Tokai Tanagano, Wala Tafarraku. Nakoi Tokai Tanagano, Amatoiba Lishingda. Nakoi hingmin no haibase Quran gi yathang ne aduna ai khoi gi Prophet Muhammad sallallahu alaihi wasallam na habiram da hubbul watan al iman aigi lairiba laibak aigi lairiba dharti edo madub nungshi ba haibse our part of the faith ai khoi gi iman gi saru kamane aduna ai khoi mafam asida Manipur da Leiriba Meitei Pangal Singh Mafam asigi Ningthaugi Chada Nauda Amasung Meitei Major Community Silinau Singhi Idagi Lakba Adugum Labai Koi si Chada Nauda ni Aduna Ngasisu Aikoi I Marie si Masi Tanaba Yade Haibo Wafam Madugi Convention ni Tauribasi AMMOCOC na Sinbi Dona AMMOCOC ki खास करके SM जलाल प्रेसिडेंट अमदी अतई मेंबर सिंह पुनमक पुसोइना थागचरी असिम लब कन्वेंशन नसिना पीरिब मेसेज असे मसी पुनमकी ओइब मेसेज नि हाइना इन लोजे अदुगा अखोई बांग्लादेश तगी अखोई खोंगु लिबिरेबा मेइतेई पांगल सिंह लोन द खजिक्तंग कनो तौरगसु अखोई मयांग सिंगा हाइदि बेंगोली सिंगा तोना तिनन लेखरबनिना खजिक्तंग वालगसु अखोई ई मरीनी हैदना अखोई AMMOCOC की जलालना लुचिंगदुना बांग्लादेश चलुबा मदुदा आइसु दिल्ली प्रोग्राम हम लेदन चलहौदे यामना हाइबदी मरु ओइबा अदुदा इनवाइट तौबिरमना लाक्लगा ngasi ई मरी खंगमिनबा मसिदा मुका अखोई मेइतेई पांगल द नतबा यामना मरु ओइबा अखोई की ऑनरेबल चीफ मिनिस्टर याउना अमदी ऑनरेबल MLA सिंह अमदी यामना अखोई मरु ओइबा सरकार की ऑफिशियल सिंह याउना ngasi अखोई ई मरी से
masibu no hona na ningsing bagi convention na se masi aina thamoi sing na thakachri haibo phamji thamjari aduga masiga loina na aroi beda ayhangna thamjaningi madudi hoji honorable chief minister na panbi khiba acha masigi mangoi na aina amang tanga hajaningi madudi ngarangi aikoigi pre convention kolakim da ngarang Bangladesh tagi lakpi be chilinau singna wafam kharat thambi ki madu ai panjani madudi karino haibda Bangladesh ta ai khoi gi major community gi Meitei sing leiriba amadi Meitei Pangal sing leiriba ani si gi cooperation si ngarang ngangbi khibda Dr. Sahab narana dar kanaro na haibda yamna phajan cooperation leinai aduga any kanwada meeting da any kanwada haidi akhoi convention gumba any tawrakpada punna to minai asuke mating nung sinana lei haiba wafam sing ngarangi pre convention da ina taba pangjaki masimasu ai yam harauje aduna adalai minriba Meitei silau sing Meitei Pangal ga leminriba purupani asigi nung sinaba do madusu hena singloba convention na sina hena kan khat halasunu haina aina lada dua tawjari aduga aroi beda yangna honorable chief minister na soji thambi ki bo wafam ai khoi gi yumnak sagai si ning thauna piram labani ai khoina adubu sagai di ai khoi loina lei sagai hauji ki ngasai gi oja samu gi professor oja samu gi ma ki thong hai badu su panbi ki mayam sagai mayam gi adu sagai se khoi lei jai sagai yumnak si lei jai adubu yumnak asi masi khulaibam khulakpam singa mayom nongjai mayom ai loina pandragasu hairi ba wafam asi honorable chief minister na ngasi thambi ki basida yamna important ne na khal jaraga hanadagi lairiba ibasu yau kre idabasu yauri adu ngasi ekhoi gi chada nauda icha isu laiba punmakse ngasi heba convention gi numit asidagi di honorable chief minister gi wafam asi gi matungina ekhoi ibada angang sing laik tammiba apik padai from childhood angang sing adudagina haide high school level college level university level bauta tammiba satra thing student sing se makhoi sing asigi mingda mangda aikoi sagai gi wafam asi hapasi haibe wafam si ngasi gi convention in lauthokari aduna ado mayam lekhat piro duga inshallah amatoina yare alhamdulillah nantang haibiu alhamdulillah alhamdulillah acha ado yam nuai jare adana si gi mari asi tasengna na aikoina honorable chief minister roji habi kibduda aikoi si proudly mafam masida Meitei Pangal sing yamna tonna hingnangai macha chu leite hingbasu leite marandi karino dai khoi di sida sigi chada naudani sida pokuni sida sigadabne aduna aikoi amata waina aikoi major community leminarji leisu leminari ngasi bauda kana chain bai du dagi silinau da su thoi adagi aikoi gi honorable CM no ji panbi khibdo Iran Iraq adu ada muslim sing lebak to mem taw adu punmakasi aikhoina amat toy bel lising da hingminnaraga lebak ki chakhot thorang da apun be saktam da yomin ba adu education da mang thana chalaga aikhoi develop tawna bo na si haibe wapam si thamjaraga ai loisin jare wa akhiru dawana anil hamdulillahi rabbil alamin Thagachari Janab Alhas Maulana Said Ahmad President Jamaat ul Ulema Hind Manipur Mathang asina thorom asi loisilakpoina thoromgi president oina lengshin biriba amasung AMMOCOC ki president oina sothopu biriba SM Jalalda presidential speech thambina bagidamakta nolukna hangachari ngasi yamna historic oiraba Manipur da leiriba Meitei Pangal haina khangnaba sigomba community asigi tungi puari da yamna mayek
लाना लेहरगदबा सिगुम्बा मिफम इंटरनेशनल मैतई पांगन कन्वेंशन असिगी थोदो हेंदोंगना इकाई खमनजरबा चीफ गेस्ट मिंगोइना हंगचरबदा श्री एन बिरेन लोइनाना मतमगी खुदोंग चादबना मरम ओइराकांदा पुन्ना सुपचनजरगा दाइस की थोदो हेंदोंगना इकाई खमनजरबा डिग्निटरी सिंह AMMOCOC की फाउंडर प्रेसिडेंट याउना मपानदगी लेंगबिरकपा अदुगुंबा अतिथि सिंह याउना दाइस फंबिरिबा अदुगुंबा इकाई खमनजरबा अतिथि सिंह डिग्निटरी सिंह अमदि मांगदा लेंसिनबिरिबा थोदो हेंदोंगना मपानदगी लेंगबिरकपा डेलीगेट सिंह अतिथि सिंह अमदि लमदम सिदगी तोंगान तोंगान बा हिरम कयादा सकनायरबा डिपार्टमेंट कयागी सकनायरबा अदुगुंबा दायित्व लेरबा अदुगुंबा मियोय सिंह पुनमकपु अहानमुक्ता इकाई खुमनबा उच्चरी इंटरनेशनल मैतई पांगन कन्वेंशन हाइबा पोषक अमखक ngasi अखोइना लाखिबसी मसिगी जर्नी से मतौ करमना लाखिबनो हाइबगी मतंगदा ममांगदा की नोट एड्रेस तक वाफम खरदी हाईलाइट तौखरे अदुबो अखोई मालेमदा लैरिबा सही तरेट खुंताकपा ngasiदगी सही चनी की ममांगदा लाइबक थीबा थौदोक्तुदा चोइजाइना खरबा दुगुंबा अखोइगी ई सिंग असे अमुक हन्ना खोमजन तासल्लकांदा अखोइ अमतनी अखोइ पुनमक इमा अमतगी मचानी अखोइगी ई अमतनी हाइबदुगी सेंस ऑफ वननेस के दुगुंबा अचेत फिरपदुदा ऑल मणिपुर मुस्लिम ऑर्गेनाइजेशंस कोऑर्डिनेटिंग कमिटी ना अखोइ मसिगी लिक्लम से अखोइ खोंगुन से अखोइ लिजरकांदा सही सिगे दुगुंबा हौखिबा मार्च की तांग निपानदा बांग्लादेश की लेमाइदा अखोइ आइना लुसिंगजबा मी मापन साबा अखोइगी AMMOCOC मसुंग कंस्टिट्यूएंट बोर्ड ऑर्गेनाइजेशन सिंगिया अपुनबा कलेक्टिव ओइबा मिहुत कांगबु अमा बांग्लादेश की लेमाइदा यौजरुबनी ngasi Bangladesh ki adugumba ichilinaw singduna Bangladesh ta utpigiba adugumba hospitality igi oiba ichilinaw oibagi wakalonda makoina utkiba adugumba hospitality do ngasi soina na hongna na ningsingi koina sakhiba journey da dalai turel gi torbandu da adugumba mayangi leipak adugi manungdagi इगी इचिल इनाउनी हाइदुना अखोइबु गाइननबगिदमक्ता तुरेन तोरबानदुदा लेरंबा तुरेन गी सोमम थंगबा वांगमा इंडिया थंगबा वांगमा ताना लागा अखोइगी पोट पाइरगा अखोइ ऑक्शन बिखिबा इचिल इनाउ सिंधु उबु मतमदा अखोइगी थमोइदा फाउखिबा इंप्रेशन दो मदुना लमजिंग ओइरकान ngasiगी असुगुंबा कन्वेंशन असि योरपनी हाइबा वफमसि मयामदा नहुना तमजगे यामना नुंगाई ngasi अखोइ पुनमकपु सेमबिरिबा मपु ला सुबहाना तालाना थौजान बिदुना ngasiगी असिगुंबा कन्वेंशन असिदा लमदम सिगी ख्वाइदगी हेन्ना दायित्व लेरबा ऑनरेबल चीफ मिनिस्टर मसामकना ngasi si karigumba लाइबक थीबदगी मसांगम खिदबगी तौबनी दुना लमद्रगदि अखोइगी काई खमनजरबा दुंबा इनिंगथौ Meidingu Leisemba Sanajaoba His Highness the Maharaja of Manipur ngasiगी मिफमसि यावबिगदबनी लोइनाना अखोइगी लमदमसिगे दायित्व लेरबा दुंबा रेस्पेक्ट ऑनरेबल MLA सिंह अमदी दायित्व लेरबा सिविल सोसाइटी ऑर्गेनाइजेशन सिंह community gi lusing basing yauna pulla kanda suma convention ama taw phangje base AMMOCOC ki maikai de yam sungai sa gi maikai de yam nungai ba musum thagat pa tawbiman khangba du thamjari loinana convention sigi maru oiba theme sigi matang lakpa kanda kanagumba lamdam sida leiriba stakeholders sing natragana civil society sing natragana मखल के आगे एलिमेंट सिंगना यामना चमम नबा
yamna langtaknaba kaigumba uncertain weba outcome ama lakkaduribra haina leiramba dugi wakhalon du honorable chief minister gi level da sumadugi thak wakhalon du tongan tongan ba circle dagi la adana akoi organization ga kerak hanna akoi faminara matungda akoi AMMOCOC ki weba vision amasung AMMOCOC na yengjariba adugumba wakhalon AMMOCOC na yengjariba Manipur AMMOCOC na yengjariba akoi future AMMOCOC na yengjariba malem madugi matangda honorable chief minister da akoi na akoi asengba inspiration akoi asengba wakhalon vision du yamna phajana akoi na thamjara matungda honorable chief minister na akoi wakhalon do understand tora matungda ngasi ge sugumba international Meitei Pangal convention si yorakhibani laina na amukda oidriba mongda honorable chief minister gi level dagi amasung government ki level dagi initiative kaya lobidna hospitality da amadi ngasi akoina seasonary ba hall yamna expensive foiba dum hall ni si government ki mai kai dagi akoi sponsor tawbidana ngasi ge sumba aduga loina na akoi laiba delegate singsibu tekta kaidana na ba senabagi daita security gi kari ge karagi mayam loina se daita mayam se tawbidana ngasi gi thaksi yorakpani akoi AMMOCOC ki oiba vision di akoi Manipur da lairiba jati kanglup khudingmak se masi akoi amatta oina chilina oibagi marida nungsi chanana akoi tungi future gi adugumba collective future of Manipur amakak punna seminaba haibasida akoi chetpa thajabani akoi masal ge marakta misunderstanding natragana misconception mayam ama lerambi yai aduma misunderstanding amsung misconception singado akoi wari shanaraga through dialogue koi loisan gedabani lamdam sida akoi gi laminari ba kanglup khudimak akoi punna himinna da ba yaroi haiba adugumba compel situation ama akoi punamak pu sembiri ba mapuna akoi da pi adugumba compel situation na do akoi na kanamatana deny to ba yaroi maram aduna lamdam sida leriba kanglup khudimak amato oina himinna na bagi damakta akoi masel gi marakta leriba distrust natragana akoi masel marakta leriba bhaptana da khudimak trust building measures akoi paikhala kanda akoi gi nuksina ba hanjalakani amasung collective future magi damakta work tongmina ba soidana yagani haba masigi wakhalon cha AMMOCOC ki achetpa thajabani masi oithokpasu soidana oithokani honorable chief minister na akoi mangda ngasi thambikriba yamna heartiest oiba adugumba appeal asina akoi da confidence fawi maramdi akoi sungsoi soidana masigi mission se mai pakani soidana oithokani habas being as a chief minister of Manipur mahaki asumba heartiest oiba adumba efforting heartiest oiba asumba mind heartiest oiba asumba consciousness masigi damakta ko yam chauthuk chaba fawi sigumba chief minister ma leipak sida leiri khalubada akoida leiramba samasya punamakse nomadi kolakani haibagi thajaba akoida fawi kana kana gumana haibe yai identity gi matangda AMMOCOC na identity compromise tawkhrabra haidana Pangan Singh identity compromise tawbra haiba tongan tongan be allegation kaya lay masi haran ba wakalni all Manipur Muslim organizations coordinating committee na historical realities kaida unongda koina compromise tawraga chatte chatsu chatloi tawtabo akhoi gi leiriba sengba realities de e gi waiba mari amasung nungsi chanaba punna hingminaba punna thabak tawminaba akhoi gi marakta leiriba thajana tabasing kolla kanda thajana na chatminna ba haibasina khwaidigi ahan ba priority ni madugi matungda punamak solution lakani haibase akoi thajaba loinana Manipura anuba manglanama malem gi thakta Manipur se mang thaba dugumba problem leitaba shanti leiba amaga nungsinaba amana amagi wakhalon understand toba amana amabu respect toba dugumba tungi future khunai amakaki manglando honorable chief minister gi lusing makhada leiriba khoi tongan stakeholders singsega punna joint venture da work tominaragadi soidana phangbang ngamgani haibagi chetpa thajajabaduga loinana ngasi ge sigumba mifam asigi oiba message di koi lamdam sida leiriba kanglup khuding makta
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯜꯂꯕ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏ ꯑꯃꯈꯛꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏ ꯑꯃꯈꯛꯅ ꯂꯝꯗꯝꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀ ꯄꯤꯁ ꯁꯣꯂꯤꯗꯥꯔꯤꯇꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯀꯂꯦꯛꯇꯤꯚ ꯁꯔꯚꯥꯏꯚꯦꯂꯤꯖꯝ ꯑꯃꯒꯤ ꯃꯥꯏꯟꯁꯦꯠꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯑꯗꯣ ꯃꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ngasi thinduna takli Bangladeshtagi lenbirakpa adugumba ikai khumnajaraba delegate sing sigi adugumba heartiest adugumba word sing tu tarurakanda akhoina pijariba akhoina convention na pamjariba akhoi thijariba thim do ilai laina akhoi emotionally uba phangre haiba famchi thamjarakanda ngasi gi sigumba convention gi message ase malem gi leimai sinba thungna yohanna bagi namakta convention na piba adugumba recommendation aduda akhoi Honorable Chief Minister ngasi thambi khiba adugumba appeal amasung akhoi gi mayam dagi akhoi mahut sinjarakanda organizing committee gi amadi akhoi gi convention gi mahut sinjarakanda akhoi gi phambiriba jamiatul ulema Manipur gi adugumba president Bauprama ki PS imamna thambi akhoi gi accept tawre haiba adugi wafam ase masi gi recommendation se mayam da masi declare tawjanaba puthokchanaba akhoi sem sajaragani loina ngasi gi convention na puthok sheriba thimsing ngasi ga loina na mathangi anoba convention ama amuk ngasi dagi sahi ahum gi matungda akoi gi mafam simakta da sinna ba amuk kokna pandam thamli masi phawgi marakta tongan tongan ma mafam singda tongan ba diaspora singna Bangladesh na kasana natragana te diaspora singna silakpa yai maduna atopa amoina thamakanda akhoi Manipur gi Meitei Pangal singna senba convention se after 3 years ki matungda kai mafam simukta da mukhanna punna bagi pandam thami handak ke sidai sida yamna laibak thiba mana akhoi Myanmar da leikhriba akhoi gi Pangal Meitei Pangal sing ado madu akhoi thina na bagi damakta akhoi sachabani adubo moi gi traveling document kari kara gi problem lerambadagi akhoi handak ki asuguma convention sida di makoi bu mafam sida puraktuna akhoi mayam gi punmin nabi sharukama wayan bangam khidre adu mathang dadi inshallah akhoi sungsoi soidana makoi bu su akhoi gi apunba Meitei Pangal gi adu convention da soidana saruk yana bagi thodang all Manipur Muslim organizations coordinating committee na mayam punamak ki duaga loina na lokjage haba pham kharasi thamjaraga akhoi ngasi gi convention sida suengam kayamuk yauraga su natragana awatpa kayamuk leiraga su akhoina sinbada haitabagi khudong chadaba kayamuk mayok naraga su mayamna thamoi sengna akhoi awatpa amasung asonba akhoi gi watchaba mayam do ngapire harakanda akhoi penthok minaraga akhoi punamak harau tayamna pungning nungai na ngasi gi convention se loisan minasi haba phum kharasi aroi boina thamjaraga wafam kharama mayam da hangatchabagi presidential speech wena hangatchabagi tanja se matang sida punamak tagi loisan jana ba yathang nijari thank you Thagachari ikai khumnajariba President AMMOCOC SM Jalal ngasigi presidential speech marichumna thambirambagi damakta hainingai leitana thagatpa phongdokchari Mathang asina thoram loisilakpoina Board of Thanks thambinabagi damakta nolukna hangachari MA Wahid Vice President AMMOCOC Assalamu alaikum. Han mamaktada ngasi All Manipur Muslim Organizations Coordinating Committee AMMOCOC na sinjariba International Meitei Pangal Convention asida Dais ki fampham langda Chief Guest ki fampham langda lingsin biriba Honorable Chief Minister of Manipur Mingoina Panjarabada Sri N Biren Singh habu haingai leitana isagi chillaba matam kaya kaithokpiduna thoramasibu mapung phan bibagi damakta haingai leitana thagatpa phongdokchari loina na guest of honors ki fampham langda lingsin biriba sing guest of honors ki fampham langda lingsin biriba sing mingoina panjarabada Sri K Robindro Singha Honorable Deputy Speaker
Sri N. Susindro Singha, Honorable MLA Khurai AC, Sri O. Lukhoi Singha, Honorable MLA Wangoi AC, Janab Muhammad Fazur Rahim, Honorable MLA Wabgai AC, Janab Asabuddin, Honorable MLA Jiribam AC, Khaipunu Makpu, Isagi Chillaba, Matam Kaya, Kaithopiduna, Mapamasida, Lingbi Raktuna, Tauramasibu Mapumhan Vivagi Damakta, Hania Latana Tagachari, Loina Loinana, Matamsi, Tensalapana Maram Oiraga, Mingwena Mamamta, Panzadrabasu, Dies the Linksin Biriba Kwaipunumapu, Subsin Zaraga, Tagatpo Pongdokchari. Loina Loinana, President, Ekoi AMMOCOC President SM Jalal, President AMMOCOC Pusu, Ekoi Hania Latana, Asiguma Tauramasi, Sinbi Bagi Damakta, Tagatpo Pongdokchari, Loina Loinana Mang the Linksin Biriba Delegate Singh, Amadi, Ekoi intellectual person Singh, Arapa, Amadi Anakoma from the Gitongan, Tongano from the Lingbi Raktuna, Nasigi Taramasibu Mapumpan Bagi Damakta, Hania Latana, Tagatari Amusung, print mediagi, Ichilina Singbusu, Hania Latana, Tagatpo Pongdok Chabagaloina, Miambo, I Matanga Sida, word of Thanksgiving, Sigumba, Kano board of thanks gate Horamus, I will Chinazariba Matanga say that I listen. Thank you. Okay, thank you so much, our respected Vice President of AMMOCOC, M.A. Wahid, for your very important vote of thanks. Now we have closing dua. We have closing dua from Maulana Alhaz Sayyid Ahmad, Pesh Imam, Babupura Masjid, President Jamiyat Ulama Hind Manipurna, Nasigi, Duagi Tauramama, Tentakna Taubina Banoluxer. Mayamamta Punshi, Duasi, Yamamaru Ebani, Equamiam Punchin Bedamta. Alhamdulillah Rabbil Alameen, wassalatu wassalamu ala Sayyidil Awwalin wal Akhirin, Rabbana zalamna anfusana wa illam taghfir lana wa tarhamna lanakunanna minal khasirin. Ya Allah, ikoi pun maki pa buguna langje ke ba pun nahan kokthok pi ya Allah. Ikoi pun maki ya Allah amotoi ba liching da matoi ba punchi lelan bi ya Rabbul Alamin. Ya Allah nahang na ikoi gi mapi mapa oi bi ba Honorable Chief Minister amade tai Minister amade MLA sing ate sarkari thau ba officer sing lenglai ba ulama kiram haji munshi aduga iche chal kaya punamak media gi kangbu sing amati jitene be koi pulli be punmak si Allah nang nai koi punmaki tung da lakada ba punshi da afabo hen bi ya Rabbul Alamin amade amato be lising dai koi punwapu punshin biraga nang na chalhan bi ya Rabbul Alamin adu amatam khudeng ta anaye yauri ba punmang nang shiba pi biu pahan biu aduga laikhidre punma wa firat tawbiu aduga amadi macha masu leitaba nek sale aula kidamta dua tawbiu haijar ba makhoi gi nek sale aulat pinabiu amadi makhoi macha masu leikhra basinga dusu afaba gi lambi da education gi lamda amadi afaba kunayama oyan biu haidana nahangonda khubang changjau tara lolaga haijirip chen nahana qabul tawbiu ya Rabbul Alamin amadi AMMOCOC ngasi silib langiba punmak wasu tungda mapung phana amadi che na balairi ba punmak punshin biraga amato ine Allah nahana unity ittifaq ittihad ine chalan biu ya Allah ikoi punmak amatani haina nahangon da thamjari ya Allah nahana ikoi na haijiri ba punma se nahana ikoi punmak kidamuta ya Allah nahana tungi chawkhat thorangda sarugi anahan biu develop tawan biu subhana rabbika rabbil izzati amma yasifun wa salamun alal mursalin walhamdulillahi rabbil alamin. Thauramgi Aroiba, Equigi Loy Rabanina, Hosiki, refreshment, Igi, Woyrom Tangbasida, Equing a Sigi Langbira, special invitees, delegates, some of the dice, members, sing legs in Binaba, Equi, refreshment, Gisinzaria Duga, Equigi lobby, Heck, Songi, Yelom Tangba, Saruk Asidana, Equigi Sana Tangnaba, Mayam Langbira Passingi, Equi Sinzari, Masimatang, AMMOCOC, Yamasamzaba. Sana thang na ba like refreshment na sitang di saruk yabi ko hay na mayamda loluk sari.